ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛ ꯅꯧꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤꯅ ꯁꯅꯥꯊꯣꯏ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯨꯃꯤꯇꯥ ꯃꯆꯥꯅꯨꯄꯤ ꯀꯕꯣꯛꯂꯩꯒ ꯂꯧꯕꯨꯛꯇ ꯊꯔꯣꯏ ꯈꯨꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯀꯕꯣꯛꯂꯩꯅ, "ꯏꯃꯥ ꯏꯃꯥ, ꯊꯔꯣꯏ ꯌꯥꯝꯅ ꯇꯥꯕ ꯂꯧꯕꯨꯛ ꯑꯃ ꯑꯩ ꯈꯪꯉꯤ." "ꯀꯅꯥꯒꯤ ꯂꯧꯕꯨꯛꯅꯣ? ꯇꯥꯛꯑꯣꯗꯅ ꯑꯗꯨꯗꯤ." "ꯁꯤꯗꯒꯤ ꯆꯨꯝꯇ꯭ꯔꯤꯡ ꯆꯠꯂꯒ ꯑꯅꯤꯁꯨꯕ ꯐꯩꯗꯣꯝꯁꯦ ꯑꯁꯤꯗꯅꯦ꯫ ꯃꯤꯅ ꯊꯔꯣꯏ ꯌꯥꯝ ꯇꯥꯏ ꯍꯥꯏꯅꯔꯤꯗꯣ ꯏꯃꯥ." "ꯑꯁꯤꯗꯤ ꯑꯋꯥꯡꯒꯤ ꯐꯩꯔꯦꯜꯖꯥꯎꯒꯤ ꯂꯧꯅꯤꯗꯅ." "ꯊꯥꯏꯅ ꯏꯃꯥꯒ ꯈꯪꯅꯔꯝꯃꯦ ꯍꯥꯏꯗꯥꯏꯅꯦ?" "ꯈꯪꯅꯔꯝꯕ ꯅꯠꯇꯦꯗ, ꯃꯥꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯅꯤ ꯑꯩꯒꯤ ꯏꯇꯨꯡꯗ꯫ ꯅꯃꯥ ꯑꯩꯅ ꯌꯥꯕꯤꯗꯕ꯫ ꯁꯦꯜ ꯄꯥꯏꯕ ꯐꯩꯔꯦꯟꯖꯥꯎꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯒ ꯄꯠ ꯇꯠꯈꯩ ꯂꯥꯏꯔꯕ ꯕꯥꯖꯤꯗ ꯂꯩꯔꯛꯂꯤꯅꯤꯅꯦ꯫ ꯃꯇꯝꯗꯨꯗꯗꯤꯅꯦ ꯅꯨꯡꯁꯤꯕꯅ ꯍꯦꯜꯂꯤ ꯍꯥꯏꯗꯅ ꯂꯥꯛꯏꯅꯦꯃꯤ꯫ ꯀꯔꯤꯅꯣ ꯀꯕꯣꯛꯂꯩ?" "ꯂꯥꯛꯑꯣ ꯏꯃꯥꯗꯨꯗꯤ, ꯊꯔꯣꯏ ꯈꯨꯜꯂꯨꯔꯁꯦ꯫ ꯁꯍꯔ ꯆꯠꯈꯤꯕ ꯇꯥꯆꯧꯒ ꯏꯅꯝꯃꯒ ꯍꯜꯂꯛꯄꯗꯗꯤꯅꯦ ꯍꯩꯄꯥ ꯁꯥꯗꯅ ꯄꯦꯄꯥ ꯄꯦꯄꯥ ꯑꯃꯨꯛ ꯉꯥꯡꯉꯔꯅꯤ." "ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯂꯥꯛꯑꯣ꯫ ꯑꯗꯨꯕꯨꯅꯦ ꯏꯃꯥꯒꯤ ꯀꯕꯣꯛꯂꯩ, ꯏꯃꯥꯅ ꯍꯥꯏꯒꯗꯕꯗꯤ ꯅꯪꯅꯦ ꯅꯅꯝꯃꯒ ꯑꯣꯟꯁꯤꯟꯅꯗꯅ ꯈꯠꯅꯒꯅꯨꯀꯣ꯫ ꯃꯤꯅ ꯇꯥꯈ꯭ꯔꯗꯤ ꯃꯧ ꯅꯤꯉꯣꯜ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯗꯅ ꯈꯠꯅꯩꯌꯦꯅ ꯍꯥꯏꯅꯈꯤꯅꯤ." "ꯈꯠꯅꯔꯣꯏꯕ ꯏꯃꯥ, ꯑꯩꯕꯨ ꯃꯤ ꯌꯥꯝ ꯈꯠꯅꯅꯤꯡꯕꯗꯧꯅ ꯈꯜꯂꯕꯣ ꯑꯃꯨꯛ?" "ꯈꯟꯗꯦꯗ ꯈꯟꯗꯦꯗ, ꯏꯃꯥꯅ ꯁꯨꯝ ꯃꯃꯥꯡ ꯌꯥꯟꯕꯅꯤ." ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯊꯔꯣꯏ ꯈꯨꯜꯂꯤ꯫ ꯂꯧꯕꯨꯛ ꯑꯄꯥꯛꯄꯗꯨ ꯀꯣꯏꯅ ꯆꯠꯇꯨꯅ ꯑꯌꯤꯡꯕꯤ ꯃꯄꯨꯔꯣꯏꯕꯅ ꯁꯍꯔꯗ ꯊꯕꯛ ꯆꯠꯄꯗꯨ ꯃꯄꯥꯝꯒ ꯊꯕꯛ ꯃꯐꯝꯒ ꯅꯛꯅꯩ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯂꯤꯕꯅꯤ꯫ ꯍꯜꯂꯛꯄ ꯃꯇꯝꯗꯅ ꯑꯃꯨꯛ ꯄꯨꯟꯅ ꯍꯜꯂꯛꯃꯤꯟꯅꯩ꯫ ꯉꯁꯤꯁꯨ ꯍꯥꯟꯅꯒꯤ ꯃꯇꯝꯗ ꯁꯍꯔꯗꯒꯤ ꯍꯜꯂꯛꯂꯦ꯫ ꯂꯝ ꯂꯥꯞꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯒꯣꯜ ꯒꯥꯔꯤ ꯅꯦꯛꯇꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯂꯤꯕꯅꯤ꯫ ꯁꯒꯣꯜ ꯒꯥꯔꯤ ꯇꯣꯡꯕꯒꯤ ꯃꯃꯜ ꯑꯣꯏꯅ ꯂꯨꯄꯥ ꯑꯃ ꯄꯤꯔꯛꯂꯝꯃꯤ ꯈꯦꯕꯅ꯫ ꯁꯒꯣꯜ ꯊꯧꯔꯤꯕ ꯅꯨꯄꯥꯗꯨꯅ, "ꯇꯥꯈꯦꯕ, ꯑꯩꯒꯤꯗꯤ ꯑꯆꯣꯏꯕ ꯌꯥꯎꯗ꯭ꯔꯤ. ꯌꯥꯔꯒꯗꯤ ꯃꯈꯥꯏꯗꯨ ꯑꯣꯏꯅ ꯑꯗꯨꯝ ꯄꯤꯕꯤꯌꯨ." "ꯌꯥꯎꯗ꯭ꯔꯤꯅꯦ ꯑꯆꯣꯏꯕꯗꯤ ꯏꯅꯥꯎ." "ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯥꯈꯦꯕ?" ꯑꯌꯤꯡꯕꯤꯅ ꯑꯣꯏꯅ ꯍꯩꯄꯥ ꯁꯥꯗꯨꯅ ꯈꯨꯝꯂꯛꯏ꯫ "ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯌꯦꯡꯒꯤꯒ ꯄꯨꯟꯅ ꯂꯧꯔꯣꯗꯅ ꯏꯕꯨꯡꯉꯣ." "ꯅꯇꯩꯃꯅ ꯍꯥꯏꯔꯤꯁꯤꯁꯨ ꯌꯥꯏꯅꯦ ꯏꯅꯥꯎ." "ꯍꯣꯏ ꯇꯥꯈꯦꯕ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ." "ꯍꯣꯏ ꯍꯣꯏ, ꯍꯌꯦꯡꯗꯤ ꯈꯔ ꯉꯟꯅ ꯂꯥꯛꯎꯀꯣ ꯏꯅꯥꯎ." "ꯍꯣꯏ ꯇꯥꯈꯦꯕ." ꯁꯒꯣꯜ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯪꯉꯛꯏ꯫ ꯈꯦꯕꯅ, "ꯑꯍꯤꯡꯕꯤ ꯅꯪꯁꯦ ꯀꯣꯛꯇꯤ ꯂꯩꯕꯖꯥꯅꯤ." "ꯑꯗꯨꯅꯕꯨ ꯁꯍꯔ ꯅꯨꯄꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕꯤ ꯂꯧ ꯍꯥꯏꯅꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯨꯄꯥ?" "ꯍꯣꯏꯅꯦ, ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯈꯨꯅꯨꯡ ꯆꯨꯕꯤ ꯉꯥꯛꯇ ꯂꯩꯗꯅ ꯃꯇꯝꯒꯤ ꯆꯠꯅꯕꯤꯁꯨ ꯑꯃꯠꯇ ꯈꯪꯗꯦ, ꯆꯥꯎꯈꯠꯄꯒꯤ ꯃꯃꯤꯁꯨ ꯑꯃꯠꯇ ꯇꯥꯗꯦ." ꯑꯗꯨꯅꯦ, ꯌꯦꯡꯉꯨ ꯀꯌꯥꯝ ꯈꯦꯠꯅꯒꯦ ꯍꯥꯏꯕꯕꯨ꯫ ꯑꯩꯈꯣꯏ ꯁꯍꯔꯗꯗꯤ ꯐꯨꯔꯥ ꯗꯂꯥꯟꯗ ꯈꯣꯡꯅꯦꯠꯅꯩꯗꯣ, ꯑꯗꯨꯒ ꯅꯣꯏ ꯁ꯭ꯋꯥꯏꯗꯅ ꯑꯄꯩꯕ ꯌꯨꯝ꯫ ꯀꯌꯥꯗ ꯈꯦꯠꯅꯔꯤꯅꯣ." "ꯆꯨꯝꯃꯤ ꯆꯨꯝꯃꯤ, ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ." ꯅꯣꯛ ꯅꯣꯛꯇꯅ ꯆꯪꯉꯛꯄꯗ ꯃꯈꯣꯏꯒꯤ ꯌꯨꯝꯗꯨ ꯊꯣꯡ ꯂꯣꯜꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯍꯧꯖꯤꯛꯇ ꯅꯣꯛꯂꯝꯕꯒꯗꯨ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ ꯑꯌꯤꯡꯕꯤ꯫ ꯁꯥꯎꯅ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯒ ꯊꯣꯡꯗꯨ ꯄꯥꯏꯔꯒ, "ꯑꯦ, ꯂꯣꯜꯂꯒ ꯂꯩꯔꯝꯃꯦꯕ ꯊꯣꯡꯁꯦ ꯑꯃꯨꯛ? ꯋꯥꯅꯒ ꯍꯜꯂꯛꯄ ꯑꯁꯤꯗ ꯑꯩꯗꯤ ꯈꯣꯏꯗꯧꯁꯦ ꯁꯥꯎꯅꯤꯡꯉꯤꯗ ꯅꯨꯄꯥ." "ꯁꯥꯎꯗꯣꯏ ꯁꯔꯨꯛ ꯊꯣꯡꯗꯨ ꯍꯥꯡꯉꯨꯔꯦ ꯅꯨꯄꯤ ꯅꯪꯕꯣ." "ꯅꯣꯏꯒꯤ ꯁꯤꯒꯨꯝꯕ ꯊꯣꯡꯁꯦ ꯍꯥꯡꯕ ꯍꯩꯇꯦꯕ ꯑꯩ ꯅꯨꯄꯥ." ꯍꯥꯡꯒꯦ ꯑꯩꯗꯤ ꯌꯥꯝ ꯍꯩꯈ꯭ꯔꯖꯥꯅꯤꯀꯣ, ꯑꯩ ꯍꯥꯡꯒꯦ." "ꯍꯩꯇ꯭ꯔꯗꯤ ꯀꯩꯅꯣ, ꯅꯪꯕꯨꯗꯤ ꯂꯋꯥꯏ ꯃꯆꯥꯅꯤꯅ." ꯊꯣꯡꯗꯨ ꯍꯥꯡꯂꯗꯨꯅ ꯈꯦꯕꯅ ꯍꯔꯥꯎꯅꯒ ꯍꯥꯏꯔꯛꯏ, "ꯍꯥꯡꯉꯦ, ꯆꯪꯉꯨ ꯌꯥꯔꯦ. ꯑꯩꯅꯦ ꯅꯣꯏꯒꯤꯁꯤꯒꯤ ꯐꯛꯂꯥꯡ ꯀꯤꯟꯊꯗꯧꯔꯕ ꯁꯨꯝ ꯆꯥꯕ ꯌꯨꯝꯁꯤꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯕ ꯉꯝꯂꯣꯏꯀꯣ ꯅꯨꯄꯥ." "ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯂꯩꯔꯣꯏꯗꯣꯏꯕ ꯑꯩꯈꯣꯏ ꯑꯅꯤꯗꯤ?" "ꯁꯍꯔꯗ, ꯏꯄꯥꯝꯗ. ꯏꯊꯟꯇꯅꯤ ꯏꯃꯥ ꯏꯄꯥꯅ ꯄꯣꯛꯏꯁꯦ." "ꯌꯥꯕꯖꯥꯅꯤꯅꯦ ꯃꯗꯨꯁꯨ ꯅꯨꯄꯤ." ꯆꯠꯊꯣꯛꯄꯗ ꯁꯦꯠꯂꯨꯔꯤꯕ ꯃꯐꯤꯗꯨ ꯍꯣꯡꯗꯣꯛꯂꯒ ꯊꯨꯞꯇꯕꯤ ꯐꯤꯌꯥꯟ ꯈꯣꯛꯇ ꯌꯥꯟꯁꯤꯜꯂꯝꯃꯒ ꯐꯃꯨꯡꯗ ꯀꯥꯈꯠꯈ꯭ꯔꯦ ꯑꯌꯤꯡꯕꯤ ꯃꯥꯗꯤ꯫ "ꯋꯥꯏꯍꯦ ꯑꯋꯣꯏꯕ, ꯈ꯭ꯋꯥꯡꯒꯁꯦ ꯅꯥꯕꯅ ꯁꯒꯣꯜ ꯒꯥꯔꯤ ꯇꯣꯡꯃꯟꯗꯅ." "ꯏꯇꯨꯡ ꯏꯟꯅꯔꯛꯀꯅꯨ, ꯅꯪ ꯋꯥꯅꯤꯗꯤ ꯌꯥꯗꯦ ꯅꯪ ꯇꯧꯔꯤꯕ." "ꯋꯥꯔꯁꯨ ꯋꯥꯅ ꯏꯟꯅꯔꯛꯄꯗꯨꯅ ꯐꯩꯌꯦ ꯈꯪꯉꯕꯣ? ꯅꯪꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯒ ꯌꯨꯝꯁꯤꯗ ꯏꯊꯟꯇ ꯅꯈꯣꯏꯒꯤ ꯅꯃꯥꯒ ꯅꯆꯟꯅꯨꯄꯤꯗꯨꯒꯅꯦ ꯂꯩꯍꯧꯒꯗꯕꯩ ꯁꯔꯨꯛꯄꯨꯗꯤ." "ꯑꯗꯨꯗꯤ ꯐꯅꯦꯛꯀꯁꯦ ꯊꯨꯞꯆꯤꯜꯂꯒ ꯌꯥꯟꯁꯤꯜꯂꯨ ꯌꯥꯗ꯭ꯔꯣ? ꯃꯤꯅ ꯎꯔꯗꯤ ꯐꯖꯗꯦ." "ꯃꯇꯩ ꯃꯅꯥꯎ ꯂꯩꯕ ꯀꯥꯁꯤꯗꯕꯨ ꯀꯅꯥꯕꯨ ꯆꯪꯉꯛꯇꯣꯏꯅꯣ ꯅꯨꯄꯥ? ꯍꯌꯦꯡ ꯍꯪꯆꯤꯠ ꯄꯨꯟꯅ ꯊꯨꯞꯄꯒꯦ." "ꯍꯣꯏ, ꯑꯄꯥꯝꯕꯗ ꯇꯧꯕꯤꯔꯣꯁꯦ." "ꯑꯩ ꯀꯣꯛꯁꯦ ꯌꯥꯝ ꯆꯤꯛꯑꯦ, ꯑꯗꯨꯅ ꯆꯥꯕ ꯌꯥꯕ ꯑꯝꯇ ꯁꯦꯝꯕꯤꯔꯛꯑꯣ." "ꯀꯔꯤ? ꯀꯣꯛ ꯆꯤꯛꯂꯒꯕꯨ ꯆꯥꯕ ꯌꯥꯕ ꯑꯃ ꯁꯦꯝꯃꯛꯑꯣ ꯍꯥꯏꯔꯤꯁꯤꯕꯨ ꯀꯝꯗꯧꯕꯅꯣ ꯅꯨꯄꯤ?" "ꯀꯣꯛ ꯆꯤꯛꯏꯁꯦ ꯄꯨꯛ ꯂꯥꯝꯕꯒꯤꯅꯦ ꯅꯨꯄꯥ ꯅꯪꯕꯣ." "ꯉꯁꯥꯏ ꯍꯜꯂꯛꯂꯝꯗꯥꯏꯗꯁꯨ ꯌꯨꯝꯗꯒꯤ ꯌꯥꯝ ꯆꯥꯔꯛꯈꯤꯗꯥꯏꯅꯦ?" "ꯑꯗꯨꯗꯤ ꯇꯨꯝꯈ꯭ꯔꯦ ꯂꯝꯁꯥꯡ ꯂꯥꯛꯄꯗ."
ꯍꯣꯏ 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 ꯑꯩ ꯁꯦꯝꯃꯛꯑꯒꯦꯁꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯈꯦꯕ ꯑꯌꯦꯡꯕꯤ ꯃꯥꯒꯤ ꯅꯨꯄꯥ ꯊꯣꯛꯈꯤꯕꯒ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯍꯥꯏꯍꯧꯏ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯩꯗꯤ ꯅꯨꯡꯁꯤꯕꯖꯥꯠꯅꯤ ꯑꯩꯅ ꯍꯥꯏꯔꯤ ꯈꯨꯗꯤꯡ ꯏꯜꯂꯦꯕ ꯑꯗꯨꯝ ꯀꯥꯟꯅꯗꯦ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯁꯍꯔꯒꯤ ꯌꯨꯝꯗꯨꯗ ꯄꯨꯈꯤꯗꯕ ꯌꯥꯗ꯭ꯔꯦ ꯑꯌꯦꯡꯕꯤ ꯑꯁꯤ ꯈꯦꯕꯅ ꯁꯍꯔꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯄꯗꯒꯤ ꯈꯪꯅꯈꯤꯕꯅꯤ ꯈꯦꯕꯒꯤ ꯃꯤ ꯉꯝꯗꯕ ꯃꯥꯅ ꯍꯥꯏꯔꯤ ꯈꯨꯗꯤꯡ ꯌꯥꯕ ꯃꯇꯧꯁꯤꯗ ꯂꯩꯕꯗ ꯅꯨꯡꯉꯥꯏꯔꯅꯤ ꯈꯟꯗꯅ ꯑꯌꯦꯡꯕꯤꯒꯤ ꯃꯄꯥꯒ ꯈꯪꯅꯕ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯒ ꯇꯥꯟꯅꯔꯒ ꯈꯦꯕꯕꯨ ꯊꯕꯛ ꯍꯥꯞꯈꯤꯕꯅꯤ ꯈꯦꯕꯅ ꯊꯕꯛ ꯇꯧꯕ ꯍꯞꯇꯥ ꯐꯥꯗ꯭ꯔꯤꯉꯩ ꯑꯌꯦꯡꯕꯤꯒꯤ ꯃꯄꯥꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯨꯍꯣꯡꯕꯤꯔꯒ ꯊꯥꯔꯛꯄꯅꯤ ꯈꯨꯡꯒꯪꯗ ꯉꯁꯥꯏ ꯑꯌꯨꯛ ꯆꯥꯛ ꯇꯣꯛꯄꯗꯒꯤ ꯃꯃꯥ ꯃꯆꯥꯅ ꯈꯨꯜꯂꯛꯄ ꯊꯔꯣꯏꯗꯨ ꯐꯖꯅ ꯆꯥꯝꯊꯣꯛꯂꯒ ꯃꯈꯣꯏꯒꯤ ꯀꯩꯊꯦꯜ ꯃꯆꯥ ꯑꯗꯨꯗ ꯌꯣꯟꯊꯣꯛꯂꯝꯃꯤ ꯊꯔꯣꯏ ꯌꯣꯟꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯊꯔꯣꯏꯗꯨ ꯀꯧꯇꯥꯗꯨꯗ ꯑꯣꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯊꯔꯣꯏꯁꯦ ꯀꯧꯇꯥ 5 ꯊꯣꯛꯑꯦ ꯁꯨꯃꯤꯇꯥ ꯑꯗꯨꯗꯤ ꯀꯧꯇꯥ 5ꯁꯤꯗ ꯂꯨꯄꯥ 4 ꯄꯤꯔꯒꯦ ꯌꯥꯔꯕꯣ ꯃꯃꯥꯅ ꯈꯨꯝꯗ꯭ꯔꯤꯉꯩ ꯀꯕꯣꯛꯂꯩꯅ ꯑꯣꯏꯅ ꯏꯃꯥꯕꯣ ꯃꯈꯥꯏ ꯑꯝꯇꯗꯤ ꯍꯥꯞꯄꯤꯌꯣ ꯉꯁꯥꯏꯗꯒꯤ ꯅꯣꯟꯊꯔꯒ ꯈꯨꯟꯕꯗꯅꯦ ꯉꯛꯂꯤꯁꯤ ꯌꯥꯝ ꯅꯥꯔꯦꯕ ꯍꯣꯏ ꯁꯦ ꯃꯈꯥꯏ ꯑꯃ ꯍꯥꯞꯄꯤꯔꯒꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯁꯨ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯁꯨꯃꯤꯇꯥ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯈ꯭ꯔꯦꯗꯀꯣ ꯅꯆꯥꯅꯨꯄꯥꯗꯣ ꯀꯔꯤ ꯃꯣꯏꯒꯤ ꯁꯍꯔ ꯍꯥꯏꯗꯨꯗ ꯊꯕꯛ ꯑꯃꯁꯨ ꯇꯧꯔꯦ ꯍꯥꯏꯅ ꯇꯥꯏ ꯑꯗꯨꯒ ꯊꯕꯛ ꯁꯨꯕꯗꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯁꯨꯔꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯃꯤ ꯅꯪꯕꯣ ꯑꯁ ꯏꯆꯦ ꯀꯔꯤ ꯂꯥꯏꯕꯛꯅꯣ ꯈꯪꯗ꯭ꯔꯦꯗ ꯅꯅꯥꯎꯒꯤ ꯂꯥꯏꯕꯛꯁꯦ ꯃꯤꯒꯤꯅ ꯃꯆꯥ ꯆꯥꯎꯔꯒ ꯅꯨꯡꯉꯥꯏꯔꯛꯑꯦꯌꯦ ꯑꯩꯅ ꯏꯆꯥ ꯆꯥꯎꯔꯒ ꯊꯕꯛ ꯃꯁꯤꯡ ꯍꯦꯟꯒꯠꯂꯦ ꯍꯦꯟꯅ ꯋꯥꯏ ꯊꯥꯏꯅ ꯃꯈꯣꯏꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯨꯗꯤ ꯑꯁꯨꯝꯅ ꯊꯕꯛꯀꯁꯦ ꯁꯨꯖꯔꯛꯇꯕꯅꯤ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯊꯔꯣꯏꯒ ꯈꯨꯜꯂꯛꯇꯕꯅꯤ ꯅꯪꯗꯤ ꯑꯗꯨ ꯅꯃꯧ ꯅꯨꯄꯤꯗꯨꯕꯨ ꯏꯃꯨꯡꯒꯤ ꯊꯕꯛꯀ ꯑꯃꯠꯇ ꯌꯥꯎꯗꯦ ꯍꯥꯏ ꯆꯨꯝꯕ꯭ꯔꯣ ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯄꯗ ꯐꯖꯗꯕ ꯌꯥꯝꯅ ꯏꯀꯥꯏꯕ ꯋꯥꯅꯤꯗ ꯏꯆꯦ ꯈꯔ ꯉꯥꯡꯉꯨ ꯌꯥꯗ꯭ꯔꯣ ꯑꯗꯨꯕꯨ ꯅꯥꯎ ꯆꯥꯎꯔꯨꯅꯤꯅꯦ ꯃꯧꯗꯣ ꯃꯁꯥ ꯑꯉꯥꯡꯁꯨ ꯅꯠꯇꯅ ꯀꯔꯤꯒꯤ ꯉꯥꯡꯅꯕꯅꯣꯗ ꯏꯆꯦ ꯑꯩꯁꯨ ꯇꯟꯗꯅ ꯉꯥꯡꯗ꯭ꯔꯦ ꯃꯁꯥ ꯃꯇꯣꯝꯇ ꯈꯪꯖꯔꯁꯅꯤ ꯍꯥꯏꯗꯅ ꯑꯗꯨꯝꯅ ꯁꯨꯝ ꯂꯩꯔꯗꯤ ꯋꯥꯔꯅꯤꯅꯦ ꯅꯪꯕꯣ ꯑꯁꯨꯛ ꯀꯨꯏꯕꯗꯤ ꯈꯥꯡꯂꯛꯂꯒ ꯈꯥꯡꯂꯒꯦꯗ ꯏꯆꯦ ꯑꯗꯨꯗꯤ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯆꯠꯂꯨ ꯍꯌꯦꯡꯁꯨ ꯈꯨꯜꯂꯗꯤ ꯊꯔꯣꯏꯗꯣ ꯑꯩꯒꯤꯗ ꯂꯥꯛꯎꯀꯣ ꯁꯨꯃꯤꯇꯥ ꯍꯣꯏ ꯏꯆꯦ ꯂꯥꯛꯀꯦ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ ꯊꯔꯣꯏ ꯌꯣꯟꯕꯤꯗꯨ ꯃꯊꯟꯇ ꯍꯥꯏꯍꯧꯏ ꯆꯠꯈ꯭ꯔꯤꯕ ꯃꯃꯥ ꯃꯆꯥꯗꯨꯗ ꯌꯦꯡꯍꯧꯗꯨꯅ ꯑꯣꯟꯊꯣꯛꯄꯒꯤ ꯃꯆꯥꯅꯨꯄꯥ ꯍꯥꯏꯗꯨꯅꯤꯗ ꯃꯥꯒꯤ ꯈꯦꯕ ꯍꯥꯏꯗꯨꯁꯨ ꯑꯩꯁꯨ ꯏꯆꯥꯅꯨꯄꯥ ꯌꯥꯎꯔꯝꯂꯕꯗꯤ ꯑꯁꯨꯝꯅ ꯇꯧꯔꯝꯗꯣꯏꯅꯤꯅꯦꯀꯣ ꯑꯌꯨꯛ ꯑꯉꯟꯕꯗꯣ ꯉꯁꯤꯗꯤ ꯌꯥꯍꯧ ꯉꯟꯕꯤ ꯊꯕꯛ ꯐꯕꯤ ꯃꯧ ꯁꯥꯗꯅ ꯀꯩꯊꯦꯜ ꯆꯠꯂꯨꯔꯒ ꯍꯜꯂꯛꯂꯝꯃꯤ ꯑꯌꯦꯡꯕꯤ ꯍꯜꯂꯛꯂꯤꯕ ꯐꯤꯕꯝ ꯑꯗꯨꯁꯨ ꯍꯔꯥꯎ ꯃꯃꯣꯟꯅꯣꯛꯅ ꯍꯜꯂꯛꯄ ꯅꯠꯇꯦ ꯂꯤꯟ ꯈꯥꯔꯣꯒꯨꯝ ꯐꯤ ꯀꯥꯝꯗꯨꯅ ꯁꯥꯎꯅꯅꯤ ꯂꯥꯛꯂꯤꯕ ꯏꯃꯥ ꯀꯕꯣꯛꯂꯩ ꯃꯅ ꯀꯧꯔꯤꯗꯨ ꯇꯥꯔꯗꯨꯅ ꯌꯦꯅꯈꯥꯗꯒꯤ ꯂꯩꯔꯪ ꯋꯥꯏ ꯇꯩꯔꯝꯕꯗꯒꯤ ꯈꯨꯝꯂꯛꯏ ꯀꯔꯤ ꯍꯥꯏꯒꯦ ꯏꯅꯝꯃ ꯏꯃꯥꯗꯤ ꯊꯪꯅꯕꯒꯤꯗ ꯆꯠꯈꯤꯕꯅꯦ ꯀꯩꯗꯧꯔꯤꯒꯦ ꯊꯣꯛꯂꯛꯎ ꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯋꯥꯏ ꯇꯩꯔꯤꯌꯦꯏꯅꯝꯃ ꯋꯥꯏ ꯇꯩꯕꯒ ꯂꯥꯏꯔꯤ ꯊꯣꯛꯂꯛꯑꯣ ꯍꯥꯟꯅ ꯍꯣꯏ ꯏꯅꯝꯃ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯖꯥꯠꯅꯣ ꯌꯨꯝ ꯃꯩ ꯆꯥꯛꯄꯗꯧꯅ ꯀꯧꯔꯛꯏꯁꯤꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨ ꯍꯥꯝꯗꯣꯛꯂꯒ ꯂꯥꯛꯏ ꯀꯔꯤ ꯍꯥꯏꯒꯦ ꯏꯅꯝꯃ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯗꯨꯅ ꯃꯃꯤꯠꯀꯗꯨ ꯑꯔꯩꯈꯩ ꯈꯨꯖꯤꯟꯗꯨꯅ ꯑꯌꯦꯡꯕꯤ ꯏꯃꯥꯒ ꯅꯪꯒꯅ ꯑꯩꯈꯣꯏ ꯏꯇꯩ ꯏꯅꯥꯎꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯌꯣꯟꯅꯤꯡꯉꯤ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯁꯦꯡꯅ ꯈꯨꯝꯃꯣ इनम्मा वाखल ताद्रे इनम्मना हाइदो इमागा एगना इनम्मगा तासौगबु लेकाइदा योनखिब लेतेना करिगी योंदनी चिथीबि इमागा नंगना लबुक्तगी थरोय खुलगा कैथेल दिगम नत्रो यामना लुबा वागा मालुरगा इराय लाइबा वा ममागा मागना लबुक्तगी थरोय खुनबगी वा ओइरंबदुदा कबोकलै नोकलदुना हाइरे ए आइदि करी करी वागा ओइरबनोना खलुरे इनम्मा अदुबु कैदौगे मीगी मपो हुरालबसु नते ꯑꯩꯒꯤꯁꯤꯗ ꯈꯨꯝꯃꯤꯅꯦ ꯃꯁꯤ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛꯅꯤ ꯊꯥꯖꯤꯟꯕ ꯃꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯟꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯕꯤꯔꯝꯃꯤ ꯁꯨꯃꯤꯇꯥꯁꯨ ꯂꯥꯛꯄꯒ ꯃꯄꯥ ꯆꯥꯅꯔꯗꯨꯅ ꯎꯍꯧꯔꯝꯃꯤ ꯃꯃꯧ ꯅꯨꯄꯤꯅ ꯀꯕꯣꯛꯂꯩꯒꯤ ꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕꯗꯣ ꯃꯗꯨ ꯎꯕꯗ ꯇꯍꯥ ꯆꯦꯟꯁꯤꯜꯂꯛꯏ ꯍꯥꯏ ꯀꯩꯗꯧꯅꯔꯒꯦꯅꯦ ꯅꯣꯏꯕꯨ ꯃꯧ ꯑꯌꯤꯡꯕꯤ ꯄꯩꯊꯣꯛꯇꯨꯅ ꯂꯦꯞꯂꯒ ꯇꯧꯖ ꯁꯥꯔꯤꯁꯦ ꯗꯕꯅ ꯑꯩꯗꯤ ꯁꯨꯃꯤꯇꯥ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯅꯝꯃꯗ ꯀꯔꯤ ꯍꯥꯏꯔꯨꯕꯩꯅꯣ ꯏꯃꯥꯒꯤ ꯀꯕꯣꯛꯂꯩ ꯏꯃꯥꯒ ꯑꯩꯒꯅ थरोय खुलगा योनबगी इनमना तसौगा इनमगा लेकाइदा योलेना हाइबदा आइना अदुबु कैदौगे मेगी मपो हुरालुबसु नतेना खुमलुबगी नेमा इहे असी हाइबगी बो कैदौगे ने मौ हो इमा होइदा काइरमदबदी याय अदुबु अखोइददी याम काइख्रजानी फरसु फत्रसु नचानुपासे थबक अमा तौरिबनी मागी माइ खजितसु येंगदबा हाइबसे मागी नुपी अमा ओइना साउफम थोकपने सुमिता पिंग हेक लाउख्रदुना हाइरक्लमी इचा नुपाना थबक अमा तौरबसु
ꯏꯃꯨꯡꯁꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯛꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯉꯝꯕ ꯃꯑꯣꯡꯗ ꯁꯦꯜ ꯇꯥꯟꯖꯕꯅꯤ. ꯃꯁꯤꯗ ꯑꯗꯨ ꯀꯟꯊꯤ ꯊꯣꯛꯅ ꯁꯥꯎꯔꯤꯕ ꯅꯪꯅ ꯍꯦꯟꯅ ꯉꯛꯈ꯭ꯔꯦꯅꯦ ꯏꯃꯥꯗꯤ. ꯑꯣ, ꯑꯗꯨꯗꯤ ꯏꯃꯥ ꯍꯣꯏꯅ ꯇꯧꯒꯦꯅ ꯇꯧꯔꯤꯕꯅꯤꯗꯅ. ꯑꯃꯥꯡꯁꯪ ꯆꯪꯂꯨꯕ ꯈꯦꯕꯁꯨ ꯁꯨꯃꯥꯡꯂꯣꯝꯗ ꯋꯥ ꯀꯟꯅ ꯉꯥꯡꯅꯕ ꯇꯥꯕꯗꯨꯗ ꯄꯔꯞ ꯄꯔꯞ ꯆꯦꯜꯂꯛꯏ. ꯑꯃꯥꯡꯁꯪ ꯆꯪꯕꯗ ꯄꯨꯔꯨꯕ ꯀꯣꯟꯒꯗꯣ ꯍꯟꯅ ꯇꯨꯅ ꯌꯦꯡꯂꯝꯗꯅ, ꯀꯩꯗꯧꯅꯔꯒꯦ ꯅꯨꯄꯤ? ꯅꯨꯄꯥ, ꯏꯃꯨꯡꯁꯦ ꯂꯩꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤ. ꯑꯗꯨꯅ ꯏꯄꯥꯝꯗ ꯑꯣꯏꯅ ꯂꯩꯔꯨꯔꯁꯦ. ꯊꯕꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗꯁꯨ ꯁꯦꯜ ꯇꯤꯡꯗꯕ. ꯑꯗꯨꯕꯨ ꯀꯩꯗꯧꯅꯔꯤꯅꯣ ꯍꯥꯏꯕ? ꯍꯣ, ꯏꯃꯥꯒ ꯅꯆꯟꯅꯨꯄꯤ ꯍꯩꯁꯤꯡꯕꯤꯁꯤꯒꯅꯅꯦ ꯂꯩꯀꯥꯏꯗ ꯌꯣꯜꯂꯤꯕ ꯅꯪꯁꯦ. ꯀꯔꯤꯒꯤ ꯃꯣꯏꯗꯤ ꯑꯩ ꯌꯣꯜꯂꯤꯕ? ꯀꯌꯥꯕꯨ ꯁꯤꯜꯂꯖꯥꯠꯅꯣꯅꯦ? ꯈꯪꯗꯦ, ꯍꯪꯉꯨ ꯃꯁꯥꯗ. ꯏꯃꯥ, ꯅꯃꯧ ꯅꯨꯄꯤꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯕ꯭ꯔꯣ? ꯁꯨꯃꯤꯇꯥ ꯃꯆꯥꯅꯨꯄꯥꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯛꯏ. ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯛꯂꯝꯗꯦ. ꯑꯌꯤꯡꯕꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯂꯗꯨꯅ, ꯆꯪꯉꯁꯤ ꯂꯥꯛꯑꯣꯁꯤ ꯅꯨꯄꯥ. ꯈꯨꯝꯕ ꯉꯝꯂꯔꯣꯏ ꯍꯧꯖꯤꯛꯇꯤ. ꯊꯕꯛ ꯆꯠꯄꯅꯦ ꯊꯦꯡꯈꯤꯅꯕꯅꯤ. ꯂꯣꯏꯁꯤꯜꯂꯨꯔꯁꯤ ꯂꯥꯛꯑꯣ. ꯉꯁꯤꯗꯤ ꯄꯥꯕꯅꯅꯦ ꯃꯈꯣꯡ ꯃꯔꯤ ꯄꯥꯟꯕ ꯑꯣꯏꯅ ꯊꯨꯡꯂꯝꯒꯦꯅ ꯍꯥꯏꯔꯛꯄꯅꯦ ꯉꯔꯥꯡꯗꯣ. ꯑꯩꯅꯦ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦ. ꯆꯠꯂꯁꯤ ꯂꯥꯛꯑꯣꯁꯤ. ꯍꯣꯏ. ꯏꯔꯥꯡ ꯁꯥꯒꯠꯂꯝꯃꯒ ꯏꯔꯥꯟ ꯂꯥꯟꯅ ꯑꯆꯨꯝꯕ ꯁꯥꯗꯨꯅ ꯆꯪꯈ꯭ꯔꯦ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ. ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯁꯥꯎꯁꯤꯟꯅꯔꯤꯕꯅꯤ ꯍꯥꯏꯗꯅ ꯃꯃꯥꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯊꯕꯛ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯂꯝꯗꯦ ꯈꯦꯕ ꯑꯃꯗꯤ ꯑꯌꯤꯡꯕꯤ. ꯃꯌꯨꯝꯗ ꯃꯆꯟꯒ ꯃꯃꯥꯒ ꯀꯔꯤ ꯆꯥꯔꯤ ꯊꯛꯂꯤ ꯈꯪꯁꯤꯟꯅꯗ ꯅꯨꯄꯤ ꯃꯄꯥꯝꯗ ꯑꯍꯥꯎꯕꯇ ꯆꯥꯗꯨꯅ ꯂꯩꯊꯣꯛꯂꯝꯃꯤ ꯑꯅꯤꯃꯛ. ꯑꯌꯤꯡꯕꯤ ꯀꯦꯁꯤꯟꯅꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯨꯄꯥ, ꯑꯩ ꯆꯥꯛ ꯊꯣꯡꯕ ꯌꯥꯝ ꯇꯜꯂꯦꯕ. ꯅꯪ ꯑꯝꯇ ꯊꯣꯡꯉꯣꯕ. ꯑꯦ, ꯅꯪꯕꯨ ꯑꯍꯥꯎꯕ ꯃꯊꯦꯜ ꯊꯣꯡꯉꯗꯤ ꯅꯨꯡꯇꯤꯒꯤ ꯆꯥꯛ ꯊꯣꯡꯕꯤꯒꯦ ꯍꯥꯏꯗꯥꯏꯅꯦ? ꯍꯥꯏꯌꯦꯕ. ꯑꯗꯨ ꯑꯣꯏꯔꯁꯨ ꯊꯣꯡꯉꯣꯕ ꯅꯪ ꯑꯃꯨꯛ. ꯈꯨꯗꯥꯡꯁꯦ ꯆꯐꯨ ꯎꯌꯥꯟ ꯊꯥꯡꯒꯠ ꯊꯥꯡꯗ ꯇꯧꯕꯗꯅꯦ ꯅꯥꯔꯦꯕ ꯌꯥꯝꯅ. ꯍꯣꯏ, ꯊꯣꯡꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ. ꯆꯥꯛ ꯊꯣꯡꯕꯕꯨ ꯀꯌꯥꯝ ꯋꯥꯕ ꯊꯕꯛꯅꯣ? ꯑꯗꯨꯅꯦꯕ, ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯃꯔꯝ ꯌꯥꯝ ꯃꯣꯛꯄꯅꯦꯕ. ꯑꯗꯣ ꯏꯀꯨꯕꯣꯛꯅ ꯈꯪꯂꯗꯤ ꯅꯣꯛꯅꯔꯣꯏꯗ꯭ꯔꯣ ꯅꯨꯄꯤ? ꯅꯣꯛꯅꯔꯣꯏꯍꯦ. ꯀꯩꯗꯧꯕꯩ ꯅꯣꯛꯅꯗꯣꯏꯅꯣ? ꯑꯗꯨꯗꯤ ꯑꯩ ꯆꯥꯛꯈꯨꯝ ꯆꯪꯂꯒꯦꯍꯦ ꯅꯨꯄꯤ. ꯅꯪꯗꯤ ꯄꯣꯊꯥꯍꯧꯈꯣꯀꯣ. ꯍꯣꯏ. ꯁꯣꯝꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯤ ꯃꯇꯝ ꯃꯇꯝꯒꯤ ꯀꯩꯊꯦꯜꯗ ꯌꯣꯟꯕꯗ ꯁꯤꯠꯀꯗꯕ ꯊꯕꯛ ꯁꯨꯗꯨꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯄꯨꯅꯕ ꯍꯣꯠꯅꯔꯤ. ꯂꯥꯏꯕꯛ ꯊꯤꯕ नुमित्तना चरा हेनबसु याउरिबनी. फिसा लोन्सा तौदुना सेल तानगदबसु सोटपीनबदी याम्बा लेबीनब यामदब ओइबना तोक्लिबनी. ngasi laurigi nakan nakanda hauba piruktu heklusi haiduna haunaraga labuk maikai panglakle. Ima, piruk yam hawe sigi loksitsidi. Laifam yamna kalle haidana mi pakna changnadabani. Adunani piruk marang kain hauribasi. Ado ima, aikhoi namase marin yam talle. Aduna nomadi marin tengthokpa yaribani. Masu magi thokpa leija sanida imagi kabokle. Masida aikhoi ga sinda pawdanarga hek ngangnarubada. Laikai mida mabu atpirega ama tauriga namuk tamdawriba lana. Lana paw tamkhine na som tumi leisiladi usilaroi amta. Aibudi phaine ningoni na tumi leiro hairasu ai leirageba. Ima nangni wahauduise haye. Haujikti ai leiribanina aina thabakkumba tawri. Aina yum pankhiba thokladi hanubi imana thabakkumba loina tawdoiraba. Ima talle da onsinaba. Tawba taredana karidi upai lei. Hundoklubasu yadabanina. Ima, ising lakjingedi phai ko aigi machingdo laaba aidi ithak thongbaniga khangloi ko asa piruksidum he usi imagi kabokle hekni imana aduna tawbuduna ne namau nupi na manem ne haba kiwa khangba tawdrido makhan thaba angang dawna pakhonga sibirido sauna mama dawasi hairam laga sauningli bani saduna mama gi naktagi laptakna piruk hekhirami Sumita masu khalhui mapukningda chumdi chumli bani isa nupi na hairiba sisu hoida asukui yengduna laklaga karigi taha chin yaurunegi yengba tabani mana mathanta wakhan tajaraktragana warakjarasani machannupi sin he Binoi sakhum sanglakpada mayanapa khebana chak thongduna leirambo aduda ngakna Pujari asibu iwan onadrani kheba makubongna phut phaujilaklaga wahang hangjilakpa aduda ikai khangdagi noksinnaraduna khumlei ikubok ayingbido masangamdena aina thongaba karino da mabu masai uti chak tu phana phasana lokhatkida hameng thongbuduga kaino ni kubo mado heba nakuwa haigi munata chegap leina kaidarungda khunna maitan logi khangan maduna tungda kaiba yam lakani ko aikhoi kubo ki praman panthai miyam sidiba nayadi wakhanga amatta tadrida usittaba manba mayanupagi nokrem haigrem naba matauduna khangsau sawgalakladuna masan pibu lak laktana kauraga tholei sakhumdagi Ayingbi
ꯑꯩ ꯇꯥꯕ꯭ꯔꯥ ꯑꯌꯤꯡꯕꯤ 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 ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯕ ꯑꯣꯏꯅ ꯃꯤꯀꯞ ꯑꯃ ꯁꯦꯠꯊꯔꯨꯔꯕꯅꯤ ꯃꯥꯗꯤ ꯃꯄꯥꯅ ꯂꯥꯛꯇꯅ ꯀꯧꯔꯛꯄꯗꯨ ꯇꯥꯕꯗ ꯃꯀꯣꯛ ꯑꯗꯨ ꯍꯣꯠꯂꯒ ꯊꯣꯛꯂꯛꯏꯀꯥꯟꯗꯒꯤ ꯀꯔꯤ ꯍꯥꯏꯒꯦ ꯄꯥꯕ ꯑꯍꯤꯡꯁꯤꯗ ꯂꯥꯛꯇꯅ ꯂꯪꯖꯥꯗꯧꯅ ꯀꯧꯔꯤꯗꯨ ꯀꯩꯒꯤꯅꯣ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕꯁꯤꯗꯕ ꯌꯦꯠꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯅꯪꯕꯨ ꯅꯁꯥ ꯉꯝꯗꯦꯗꯥꯏꯅꯦ ꯏꯁꯥ ꯉꯝꯗꯦ ꯄꯥꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤꯁꯨꯝꯒꯗꯨ ꯁꯨꯛꯊꯁꯟꯅꯔꯒ ꯃꯁꯥ ꯉꯝꯗꯕ ꯁꯥꯁꯤꯟꯅꯩ ꯑꯌꯤꯡꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯀꯗꯔ ꯈꯪꯂꯕ ꯃꯄꯥꯅꯤ ꯑꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯃꯆꯥꯅꯨꯄꯤꯗ ꯍꯌꯦꯡꯃꯛ ꯌꯨꯝꯁꯦ ꯊꯥꯗꯣꯛꯂꯒ ꯈꯨꯡꯒꯪꯒꯤ ꯌꯨꯝꯗꯨꯗ ꯆꯠꯈꯤꯒꯗꯕꯅꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯀꯔꯤꯒꯨꯝꯕ ꯆꯠꯇ꯭ꯔꯕ ꯑꯩꯒꯤ ꯃꯁꯤꯡꯗꯨ ꯈꯪꯉꯤꯗꯅ ꯅꯪ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯆꯠꯇꯣꯏꯕ ꯆꯠꯂꯣꯏꯅ ꯌꯨꯝꯁꯤꯗ ꯑꯩꯒꯤꯁꯨ ꯍꯛ ꯌꯥꯝ ꯆꯥꯎꯅ ꯂꯩ ꯀꯔꯤꯒꯤ ꯍꯛ ꯂꯩꯕ ꯅꯪꯒꯤꯗꯤ ꯀꯔꯤ ꯍꯛ ꯂꯩꯒꯦ ꯍꯥꯏꯌꯨꯅꯤ ꯇꯥꯁꯤꯅꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯁꯦ ꯄꯥꯕꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯅꯪꯅ ꯆꯥꯎꯔꯕ ꯗꯂꯥꯟ ꯑꯁꯤ ꯁꯥꯕꯗ ꯁꯦꯜ ꯁꯤꯀꯤ ꯑꯃ ꯄꯨꯊꯣꯛꯄ꯭ꯔꯣ ꯁꯅꯥꯒꯤ ꯂꯤꯛꯇꯣ ꯀꯥꯏꯊꯣꯛꯂꯁꯤ ꯀꯣꯟ ꯑꯃꯨꯛ ꯁꯥꯕꯤꯒꯦ ꯍꯥꯏꯕꯗ ꯅꯪꯅ ꯉꯝꯗꯨꯅ ꯄꯤꯔꯛꯈꯤꯗꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯏꯃꯥꯅ ꯄꯤꯔꯝꯕ ꯑꯣꯏꯕꯒꯤ ꯄꯥꯝꯃꯨꯕꯒꯤꯅꯦ ꯅꯃꯥꯅ ꯄꯤꯔꯝꯕꯗꯣ ꯑꯩꯅ ꯁꯥꯕꯤꯔꯒ ꯄꯤꯔꯝꯃꯤꯕ ꯅꯪꯉꯣꯟꯗ ꯈꯪꯉꯕ ꯑꯗꯨꯗ ꯈꯪꯗꯦ ꯍꯌꯦꯡꯃꯛ ꯈꯨꯡꯒꯪꯗ ꯆꯠꯈꯤꯒꯗꯕꯅꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯗꯨꯒ ꯑꯃꯅ ꯈꯦꯕꯅ ꯊꯕꯛ ꯀꯥꯔꯛꯄ ꯈꯨꯗꯤꯡ ꯍꯥꯟꯅꯒꯨꯝ ꯅꯪ ꯏꯟꯅꯔꯛꯄꯁꯨ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯏꯟꯅꯔꯛꯄ ꯊꯣꯛꯂꯕ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯂꯤꯆꯩ ꯊꯥꯗꯨꯅ ꯁꯟ ꯏꯔꯣꯏꯒꯨꯝ ꯇꯥꯟꯒꯅꯤ ꯈꯪꯉꯣ ꯅꯪ ꯅꯅꯦꯝꯄꯣꯛ ꯅꯆꯟ ꯅꯨꯄꯤꯒ ꯂꯩꯔꯨꯖꯥꯗ ꯀꯣ ꯅꯣꯏ ꯂꯩꯕꯁꯦ ꯑꯩ ꯋꯥ ꯌꯥꯝ ꯆꯤꯜꯂꯤꯕ ꯅꯤꯉꯣꯟꯅ ꯃꯌꯨꯝ ꯄꯥꯜꯂꯒ ꯃꯄꯥꯝꯗ ꯂꯩꯒꯗꯕ ꯑꯣꯏꯔꯗꯤ ꯌꯨꯝ ꯄꯥꯟꯗꯕꯤ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯑꯩ ꯁꯥꯎꯔꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯨꯀꯣ ꯅꯪꯗ ꯅꯪꯒꯤ ꯍꯥꯏꯕ ꯏꯟꯕ ꯅꯤꯉꯣꯟ ꯃꯋꯥ ꯑꯁꯤꯁꯨ ꯃꯄꯥꯒꯤ ꯋꯥꯗꯨꯗ ꯀꯤꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯌꯤꯡꯕꯤ ꯈꯦꯕ ꯆꯥꯛꯈꯨꯝꯗꯒꯤ ꯇꯥꯔꯝꯃꯤ ꯃꯀꯨꯕꯣꯛꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯈꯪꯗꯦ ꯏꯀꯨꯕꯣꯛ ꯑꯁꯤꯗꯤ ꯃꯆꯤꯡ ꯑꯃ ꯇꯧꯖꯥꯅꯤꯅ ꯑꯁꯤꯅ ꯑꯣꯏꯕ ꯇꯥꯏ ꯃꯆꯥꯅꯨꯄꯤꯁꯤꯁꯨ ꯑꯃꯨꯛ ꯇꯧꯔꯤꯕ ꯁꯞꯇ꯭ꯔꯗꯣ ꯅꯣꯡ ꯉꯥꯂꯤ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯃꯛ ꯍꯧꯒꯠꯂꯛꯂꯗꯨꯅ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯂꯒ ꯏꯔꯨꯖꯊꯣꯛꯇꯨꯅ ꯃꯥꯅ ꯉꯝꯕ ꯊꯕꯛ ꯄꯥꯡꯅꯔꯤ ꯀꯕꯣꯛ ꯂꯩꯅ ꯆꯥꯛ ꯊꯣꯡꯂꯤ ꯃꯃꯥꯅ ꯏꯟꯁꯥꯡ ꯁꯦꯝꯅꯕ ꯄꯣꯂꯥꯡ ꯑꯗꯨ ꯀꯣꯌꯣꯠ ꯑꯣꯠꯇꯨꯅ ꯊꯤꯔꯤ ꯃꯃꯥꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯏꯟꯁꯥꯡ ꯑꯝꯇ ꯌꯥꯎꯗ꯭ꯔꯕꯅꯦ ꯄꯣꯂꯥꯡꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯊꯨꯝ ꯇꯣꯠꯂꯒ ꯆꯥꯔꯁꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯉꯥ ꯊꯣꯡꯂꯒ ꯆꯥꯁꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯉꯥ ꯆꯥꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯗꯤ ꯆꯤꯡꯗ ꯁꯤꯡ ꯆꯜꯂꯨꯔꯒ ꯃꯗꯨꯗ ꯐꯪꯂꯛꯄ ꯁꯦꯜꯗꯨꯅ ꯆꯥꯗꯣꯏꯅꯤ ꯉꯥ ꯆꯥꯃꯟꯗꯗꯅ ꯂꯩꯁꯦ ꯃꯇꯨ ꯍꯧꯔꯦꯕ ꯑꯗꯨꯗꯤ ꯆꯥꯛ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯏꯃꯥꯁꯨ ꯁꯤꯡ ꯆꯟꯕ ꯆꯠꯄꯗ ꯄꯨꯒꯗꯕ ꯊꯧꯔꯤꯒꯗꯣ ꯌꯦꯡꯁꯤꯜꯂꯨꯈꯤꯒꯦ ꯑꯍꯣꯏ ꯏꯃꯥ ꯂꯣꯏꯁꯤꯜꯂꯛꯑꯒꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯕꯣꯛ ꯂꯩꯅ ꯆꯥꯛꯇꯨ ꯂꯣꯏꯁꯤꯜꯂꯛꯂꯗꯨꯅ ꯆꯥꯊꯣꯛꯂꯒ ꯆꯤꯡꯗ ꯀꯥꯗꯨꯅ ꯁꯤꯡ ꯆꯟꯕ ꯆꯠꯈ꯭ꯔꯦ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯃꯆꯤꯟ ꯊꯣꯛꯅ ꯍꯥꯏꯅꯕꯁꯨ ꯌꯥꯎꯔꯛꯂꯕꯅꯤ ꯁꯨꯃꯤꯇꯥꯒꯤ ꯃꯆꯥꯅꯨꯄꯥꯒꯨꯝ ꯄꯣꯛꯀꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯏꯆꯥꯅꯨꯄꯥ ꯄꯣꯛꯇꯕꯅ ꯍꯦꯟꯅ ꯐꯩ ꯃꯁꯥ ꯃꯇꯤꯛ ꯆꯥꯔꯒ ꯏꯃꯨꯡ ꯌꯦꯡꯁꯤꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯨꯄꯤꯒꯤ ꯍꯣꯠꯅꯗꯨꯅ ꯂꯩꯕ ꯃꯁꯤ ꯅꯠꯇꯕ ꯋꯥ ꯀꯌꯥ ꯃꯔꯨꯝ ꯑꯃꯁꯨ ꯍꯥꯏꯅꯔꯤꯕꯅꯤ ꯉꯁꯥꯏ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯈꯤꯕ ꯁꯨꯃꯤꯇꯥ ꯃꯃꯥ ꯃꯆꯥꯗꯨ ꯃꯀꯣꯛꯇ ꯁꯤꯡ ꯀꯣꯛꯊꯣꯡ ꯑꯆꯧꯕ ꯑꯃꯃꯝ ꯄꯨꯔꯗꯨꯅ ꯀꯨꯝꯂꯛꯂꯒ ꯀꯩꯊꯦꯜꯗ ꯌꯣꯟꯊꯣꯛꯂꯨꯔꯦ ꯃꯗꯨꯗ ꯐꯪꯂꯛꯄ ꯁꯦꯟꯐꯝ ꯑꯗꯨꯅ ꯉꯥ ꯃꯆꯥ ꯑꯃ ꯂꯩꯔꯒ ꯆꯦꯡ ꯋꯥꯟꯗꯨꯅ ꯍꯜꯂꯛꯂꯦ ꯉꯥꯗꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥꯗ ꯀꯕꯣꯛ ꯂꯩꯅ ꯏꯃꯥ ꯉꯁꯤꯗꯤ ꯏꯟꯁꯥꯡ ꯍꯥꯎꯔꯅꯤꯀꯣ ꯑꯩꯈꯣꯏ ꯑꯅꯤ ꯏꯃꯥꯅ ꯉꯥ ꯊꯣꯡꯕ ꯍꯦꯛ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯉꯟꯇꯥ ꯊꯣꯡꯉꯒ ꯆꯥꯊꯣꯛꯑꯗꯕꯅꯤ ꯊꯣꯡꯉꯣ ꯏꯆꯥꯅ ꯊꯣꯡꯕ ꯉꯥꯗꯣ ꯍꯥꯎꯕꯅꯤ ꯌꯥꯝꯅ ꯑꯗꯨꯁꯨ ꯏꯃꯥ ꯊꯥꯎ ꯍꯥꯞꯇꯕꯤꯗꯣ ꯅꯠꯇ꯭ꯔꯥ ꯃꯥꯅꯤ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯃꯌꯨꯝ ꯌꯧꯔꯛꯂꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ ꯀꯕꯣꯛ ꯂꯩꯗꯤ ꯃꯃꯥꯅ ꯄꯣꯊꯥꯔꯤꯉꯩ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯈꯦꯕꯅ ꯊꯕꯛ ꯍꯜꯂꯛꯄꯒ ꯄꯣꯠꯌꯣꯝ ꯊꯥꯌꯣꯝ ꯇꯧꯔꯗꯨꯅ ꯍꯜꯂꯛꯂꯦ ꯈꯨꯡꯒꯪꯗ ꯑꯃꯨꯛ ꯃꯝꯁꯨꯞ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯌꯨꯝꯗ ꯊꯨꯡꯂꯔꯦ ꯁꯒꯣꯜ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯕꯒ ꯄꯨꯔꯛꯄ ꯃꯌꯣꯝ ꯃꯌꯥꯝꯗꯨ ꯈꯦꯕꯗ ꯂꯣꯏꯅ ꯄꯤꯁꯤꯜꯂꯒ ꯆꯪꯉꯛꯏ ꯊꯣꯡꯒꯥꯜ ꯆꯪꯉꯛꯄꯗꯨꯗ ꯑꯌꯤꯡꯕꯤ ꯃꯅꯥꯇꯣꯟꯗꯨ ꯍꯨꯏꯗꯧꯅ ꯁꯨꯠ ꯅꯝꯂꯗꯨꯅ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯟꯁꯥꯡ ꯑꯃꯒꯤ ꯃꯅꯝ ꯅꯝꯗ꯭ꯔꯣ ꯅꯨꯄꯥ ꯅꯝꯃꯤꯅꯦ ꯀꯔꯝꯕ ꯏꯃꯨꯡꯒꯤ ꯏꯟꯁꯥꯡꯅꯣ ꯍꯥꯎꯈ꯭ꯔꯤꯡꯗꯦ ꯑꯣꯟꯊꯣꯛꯅ ꯄꯨꯛꯀꯁꯦ ꯆꯥꯛ ꯂꯥꯝꯃꯛꯑꯦꯗ ꯑꯩꯗꯤ ꯅꯨꯄꯥ ꯃꯅꯝ ꯅꯨꯡꯁꯤꯕ ꯏꯟꯁꯥꯡ ꯅꯠꯇ꯭ꯔꯒ ꯑꯍꯥꯎꯕ ꯃꯊꯦꯜ ꯎꯔꯒ ꯆꯥꯛ ꯂꯥꯝꯗꯕ ꯅꯨꯃꯤꯠꯄꯨ ꯌꯥꯎꯕ꯭ꯔꯅꯦ ꯑꯌꯤꯡꯕꯤ ꯅꯪꯕꯣ ꯍꯩꯃꯟꯗ꯭ꯔꯣ ꯅꯪꯁꯨ ꯅꯨꯄꯥ ꯃꯤꯅ ꯇꯥꯔꯒ ꯑꯩꯕꯨ ꯊꯤꯕꯣꯡ ꯌꯥꯝ ꯂꯥꯎꯕꯤ ꯑꯣꯏꯅ ꯈꯜꯂꯅꯤꯌꯦ ꯑꯌꯨꯛꯀ ꯆꯥꯛ ꯉꯟꯅ ꯆꯥꯕꯗꯨꯗ ꯁꯨꯃꯤꯇꯥ ꯑꯃꯗꯤ ꯀꯕꯣꯛ ꯂꯩꯗꯤ ꯆꯥꯛ ꯉꯟꯅ ꯊꯣꯡꯂꯒ ꯆꯥꯊꯣꯛꯂꯕꯅꯤ ꯀꯣꯟꯒꯗꯨ ꯐꯦꯡꯕ ꯂꯣꯏꯔꯒ ꯃꯃꯥꯒꯤ ꯀꯥꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯀꯔꯤ ꯊꯕꯛ ꯁꯨꯔꯒ ꯁꯦꯜ ꯍꯦꯟꯅ ꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯀꯕꯣꯛ ꯂꯩ ꯌꯥꯝ ꯃꯨꯟꯅ ꯈꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥꯗ ꯏꯃꯥ ꯁꯦꯜ ꯊꯣꯛꯀꯗꯕ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯀꯔꯤ ꯊꯕꯛꯅꯣꯅꯦ ꯏꯃꯥꯒꯤ ꯀꯕꯣꯛ ꯂꯩ
ꯁꯍꯔꯗ ꯆꯠꯂꯒ ꯁꯦꯜ ꯊꯣꯛꯄ ꯌꯥꯕ ꯊꯕꯛ ꯊꯤꯔꯨꯕ ꯅꯕꯨꯡꯗꯧꯅ ꯇꯧꯅꯕ꯭ꯔꯣ? ꯍꯣꯏꯅꯦ, ꯑꯁ ꯇꯜꯂꯦꯗ ꯁꯍꯔꯗ ꯆꯠꯄꯁꯨ꯫ ꯑꯗꯨꯗꯤ ꯏꯃꯥ ꯀꯔꯤ ꯊꯕꯛ ꯁꯨꯅꯦ? ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯆꯤꯡꯁꯤꯗ ꯆꯤꯡꯃꯤ ꯏꯆꯤꯜ ꯏꯅꯥꯎꯅꯅꯦ ꯄꯥꯝꯗ ꯊꯥꯔꯤꯕꯁꯤꯡꯁꯦ ꯆꯤꯡ ꯀꯥꯗꯨꯅ ꯀꯅꯥꯁꯨ ꯂꯧꯔꯨꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯏꯃꯥ ꯏꯆꯥꯅ ꯆꯠꯂꯒꯅꯦ ꯂꯧꯔꯨꯔꯒ ꯀꯩꯊꯦꯜꯗ ꯑꯃꯨꯛ ꯌꯣꯜꯂꯕꯗꯤ ꯁꯦꯟꯗꯣꯡ ꯈꯔꯗꯤ ꯂꯩꯅꯤꯁꯦ꯫ ꯍꯣꯏ ꯏꯃꯥ, ꯌꯥꯏꯌꯦ ꯑꯗꯨꯁꯨ꯫ ꯑꯌꯤꯡꯕꯤ ꯊꯣꯡꯗꯨ ꯏꯜꯂꯒ ꯌꯦꯡꯕꯗ ꯃꯅꯨꯡꯗꯒꯤ ꯂꯣꯟꯕꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯥꯏꯔꯛꯏ, ꯌꯥꯝ ꯉꯟꯅ ꯊꯣꯡꯒꯁꯤ ꯂꯣꯜꯂꯤꯅꯤ ꯅꯨꯄꯥ, ꯑꯩ ꯀꯧꯕ ꯇꯜꯂꯤ, ꯅꯪ ꯀꯧ꯫ ꯀꯧꯒꯦ ꯏꯃꯥ ꯏꯃꯥ ꯀꯕꯣꯛꯂꯩ ꯀꯕꯣꯛꯂꯩ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯀꯕꯣꯛꯂꯩꯅ, ꯃꯤ ꯀꯧꯕ꯭ꯔꯣ ꯏꯃꯥ? ꯀꯧꯕ ꯃꯥꯟꯗ꯭ꯔꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯍꯥꯏꯅꯔꯤꯉꯩ ꯑꯃꯨꯛ ꯀꯧꯔꯛꯂꯦ, ꯏꯃꯥ ꯏꯃꯥ꯫ ꯀꯅꯥꯅꯣ? ꯀꯅꯥꯅꯣꯒ ꯍꯥꯏꯌꯦ, ꯃꯆꯥꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜ ꯐꯥꯎ ꯈꯪꯗꯕ꯭ꯔꯥ ꯀꯩꯅꯣ? ꯑꯩꯅꯦ, ꯈꯦꯕꯅꯦ ꯏꯃꯥ, ꯊꯣꯡ ꯍꯥꯡꯉꯣ꯫ ꯍꯣꯏ, ꯍꯥꯡꯒꯦ꯫ ꯏꯃꯥ, ꯅꯪ ꯍꯥꯡꯉꯨꯆꯣꯀꯣ, ꯑꯩꯗꯤ ꯉꯝꯃꯣꯏ꯫ ꯏꯅꯝꯃꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯑꯩ ꯁꯥꯎꯅꯤꯡꯉꯛꯀꯅꯤ꯫ ꯇꯨꯃꯤꯟ ꯂꯩꯌꯨꯅꯦ ꯅꯪꯕꯣ, ꯑꯩ ꯍꯥꯡꯒꯦ꯫ ꯀꯨꯏꯈ꯭ꯔꯦꯗꯀꯣ ꯑꯣꯟꯊꯣꯛꯅ, ꯀꯔꯤ ꯑꯔꯣꯟꯕꯕꯨ ꯇꯧꯔꯤꯅꯣ ꯈꯪꯗꯦ꯫ ꯈꯨꯃꯛꯈꯤꯗ ꯉꯥꯏꯔꯤ, ꯀꯩꯗꯧꯔꯒꯦ ꯑꯌꯤꯡꯕꯤ? ꯍꯣ ꯑꯗꯨꯕꯨ ꯍꯥꯏꯕ꯫ ꯁꯨꯃꯤꯇꯥ ꯄꯔꯞ ꯂꯥꯛꯂꯒ ꯊꯣꯡꯗꯣ ꯍꯥꯡꯉꯤ꯫ ꯃꯆꯥ ꯃꯃꯧ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ, ꯉꯟꯅ ꯂꯥꯛꯎ ꯌꯥꯗ꯭ꯔꯣ ꯏꯃꯥꯒꯤ ꯈꯦꯕ? ꯊꯕꯛ ꯍꯜꯂꯛꯄꯅꯤꯅ ꯌꯥꯗ ꯇꯧꯔꯤꯅꯤ ꯏꯃꯥ꯫ ꯐꯔꯦ, ꯄꯣꯊꯥꯎꯔꯣ ꯑꯗꯨꯗꯤ꯫ ꯆꯥꯛ ꯏꯁꯤꯡꯒꯗꯤ ꯆꯥꯔꯛꯂꯕ ꯅꯠꯇ꯭ꯔꯣ? ꯆꯥꯔꯛꯇ꯭ꯔꯤꯗ ꯏꯃꯥ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯆꯥꯡꯍꯟ ꯆꯥꯔꯒ ꯍꯥꯏꯊꯔꯛꯄ ꯅꯠꯇꯕ? ꯅꯠꯇꯦ ꯏꯃꯥ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯊꯣꯡꯂꯒ ꯆꯥꯔꯣꯀꯣ, ꯏꯃꯥ ꯍꯣꯏꯗꯤ ꯆꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯁꯨꯃꯤꯇꯥ꯫ ꯑꯌꯤꯡꯕꯤ ꯑꯃꯗꯤ ꯈꯦꯕꯁꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯑꯌꯤꯡꯕꯤ ꯃꯐꯤꯒꯗꯨ ꯍꯣꯡꯗꯕꯤ ꯏꯁꯧ ꯇꯧꯔꯗꯨꯅ, ꯆꯥꯛꯇꯤ ꯂꯩ ꯆꯥꯛꯂꯣ ꯅꯨꯄꯥ? ꯂꯩꯇꯕꯩꯅꯤ, ꯊꯣꯡꯉ ꯆꯥꯔꯣꯅ ꯍꯥꯏꯔꯝꯃꯤꯗꯣ꯫ ꯑꯩ ꯆꯥꯛ ꯊꯣꯡꯕ ꯌꯥꯝ ꯇꯜꯂꯦ, ꯅꯆꯟꯅꯨꯄꯤꯗ ꯊꯣꯡ ꯑꯝꯇ ꯍꯥꯏꯔꯨꯆꯣ꯫ ꯏꯕꯥꯅꯤꯅ ꯆꯥꯕꯒꯤꯕꯨ ꯅꯪ ꯑꯗꯨꯝ ꯊꯣꯡꯉꯨꯕ ꯑꯌꯤꯡꯕꯤ꯫ ꯑꯩ ꯇꯜꯂꯦ ꯍꯥꯏꯁꯤ ꯇꯥꯗ꯭ꯔꯕ ꯅꯪꯕꯣ? ꯑꯁ ꯑꯩꯁꯨ ꯋꯥꯔꯦꯕ ꯂꯝꯁꯥꯡ ꯂꯥꯛꯄꯗ꯫ ꯑꯗꯨꯗꯤ ꯍꯥꯏꯔꯁꯨ ꯆꯠꯂꯣ꯫ ꯑꯩꯗꯤ ꯉꯝꯃꯣꯏ, ꯅꯪ ꯍꯥꯏꯔꯁꯨ ꯆꯠꯂꯣ꯫ ꯍꯥꯏꯔꯨꯒꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯂꯥꯛꯏ ꯑꯌꯤꯡꯕꯤ꯫ ꯃꯅꯦꯝꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯒ ꯀꯕꯣꯛꯂꯩꯕꯨ ꯀꯧꯔꯛꯏ꯫ ꯀꯕꯣꯛꯂꯩ꯫ ꯀꯕꯣꯛꯂꯩ ꯈꯨꯝꯅꯤꯡꯗꯅ, ꯀꯔꯤ ꯍꯥꯏꯒꯦ ꯅꯃꯥ? ꯆꯥꯛꯁꯦ ꯅꯪ ꯑꯃꯨꯛꯇ ꯊꯣꯡꯂꯛꯎꯗꯅ꯫ ꯀꯕꯣꯛꯂꯩ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯃꯇꯩ ꯃꯅꯥꯎ ꯈꯛ ꯆꯥꯕꯒꯤ ꯆꯥꯛꯄꯨ ꯑꯩ ꯊꯣꯡꯉꯨ ꯀꯥꯏꯅ? ꯈꯪꯅꯤ, ꯇꯧꯁꯤꯟꯅꯈꯤꯕ ꯑꯩꯁꯨ꯫ ꯏꯅꯝꯃ, ꯑꯩꯗꯤ ꯆꯥꯛ ꯊꯣꯡꯕ ꯌꯥꯔꯣꯏꯌꯦ꯫ ꯈꯨꯠꯁꯦ ꯉꯁꯥꯏ ꯁꯤꯡ ꯆꯟꯕꯗ ꯊꯥꯡꯅ ꯁꯣꯛꯈ꯭ꯔꯦ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯇꯞꯅ ꯌꯦꯡꯂꯒ ꯊꯣꯡꯉꯛꯑꯣ ꯑꯝꯇ꯫ ꯏꯅꯝꯃ ꯋꯥꯔꯦꯅ ꯇꯧꯕꯅꯦꯕ꯫ ꯇꯜꯂꯦꯗꯤ ꯍꯥꯏꯅꯤꯡꯗꯦ ꯑꯗꯨꯒ ꯋꯥꯔꯦ ꯀꯥꯏꯅ꯫ ꯅꯪꯅꯗꯤ ꯉꯝꯍꯜꯂꯔꯣꯏꯒꯦ ꯉꯁꯤꯗꯤ꯫ ꯏꯅꯝꯃ, ꯋꯥꯔꯗꯤ ꯄꯣꯊꯥꯔꯣ ꯉꯁꯤꯗꯤ꯫ ꯆꯥꯛꯇꯣ ꯍꯌꯦꯡ ꯑꯣꯏꯅ ꯆꯥꯔꯣ꯫ ꯑꯩꯗꯤ ꯈꯨꯠꯁꯦ ꯆꯒ ꯄꯥꯏꯕ ꯉꯝꯃꯔꯣꯏ꯫ ꯑꯌꯤꯡꯕꯤ ꯃꯥꯁꯨ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕ ꯑꯉꯥꯡꯅꯣ ꯌꯦꯡꯉꯨꯅꯦ, ꯅꯨꯡꯉꯥꯏꯅꯤ ꯍꯌꯦꯡꯗꯤ꯫ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯏ ꯑꯌꯤꯡꯕꯤ꯫ ꯆꯐꯨ ꯎꯌꯥꯟꯒꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯍꯥꯡꯂꯒ ꯆꯥꯛ ꯏꯟꯁꯥꯡ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯆꯐꯨ ꯃꯅꯨꯡꯗꯗꯤ ꯆꯥꯛ ꯆꯈꯣꯝꯃꯨꯛꯈꯛ ꯆꯐꯨ ꯁꯪꯕꯒꯤ ꯑꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯎꯌꯥꯟꯗꯅ ꯉꯥ ꯊꯣꯡꯈꯤꯕꯒꯤ ꯃꯔꯨꯒ ꯃꯍꯤ ꯈꯔꯒ ꯌꯥꯎꯕꯗꯨ ꯎꯕꯗ ꯃꯆꯤꯟꯗꯨ ꯑꯔꯩꯀꯩ ꯄꯣꯝꯊꯣꯛꯂꯒ, ꯏꯁ, ꯃꯣꯏꯗꯤ ꯉꯥ ꯊꯣꯡꯗꯅꯒ ꯍꯥꯎꯅ ꯆꯥꯊꯣꯛꯂꯕꯅꯤ, ꯅꯨꯡꯉꯥꯏ ꯇꯨꯝꯂꯝꯃꯅꯤꯅꯦ꯫ ꯈꯤꯇꯪꯗꯁꯨ ꯈꯥꯛꯄ ꯌꯥꯔꯤꯅꯦꯕ, ꯑꯩꯈꯣꯏ ꯂꯥꯛꯀꯅꯤ ꯈꯪꯗ꯭ꯔꯁꯨ ꯍꯌꯦꯡꯒꯤ ꯑꯣꯏꯅꯕ꯫ ꯇꯨꯝꯃꯨꯈꯤꯒꯦꯗ꯫ ꯅꯨꯄꯥ! ꯈꯦꯕꯗꯣ ꯋꯥꯃꯟꯗꯅ ꯇꯨꯝꯊꯔꯕꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯥꯛꯇꯅ ꯀꯧꯔꯒ ꯆꯪꯉꯛꯄꯗꯨꯅ ꯃꯃꯤꯠ ꯁꯤꯡꯂꯗꯨꯅ ꯈꯨꯝꯂꯛꯏ, ꯀꯩꯗꯧꯔꯒꯦ ꯅꯨꯄꯤ? ꯃꯣꯏꯗꯤ ꯉꯥꯒ ꯊꯣꯡꯂꯒ ꯆꯥꯔꯤ ꯃꯥꯜꯂꯦ, ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯤꯉꯩꯗ꯫ ꯑꯩꯈꯣꯏꯁꯨ ꯑꯥꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯍꯥꯎꯕ ꯆꯥꯔꯤꯗꯨꯗꯤ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯅꯤ, ꯃꯣꯏꯅ ꯃꯣꯏꯅꯤꯗꯅ꯫ ꯃꯣꯏꯗꯤ ꯁꯥꯁꯨ ꯆꯥꯗꯅ, ꯑꯗꯨꯒꯤ ꯈꯥꯛꯇꯕꯅꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯉꯥ ꯆꯥꯏꯗꯅ꯫ ꯅꯪꯅ ꯑꯍꯥꯎꯕ ꯆꯥꯕꯗ ꯃꯤ ꯅꯤꯡꯁꯤꯡꯗ꯭ꯔꯤ ꯑꯗꯨꯃꯥꯏꯅꯅꯦ, ꯏꯃꯥ ꯍꯣꯏꯁꯨ ꯅꯤꯡꯁꯤꯡꯂꯝꯃꯔꯣꯏ ꯀꯩꯗꯧꯔꯒꯦ? ꯑꯩ ꯇꯨꯝꯅꯤꯡꯕꯅ ꯉꯥꯎꯔꯦ, ꯇꯨꯝꯂꯒꯦꯁꯤ꯫ ꯆꯥꯛꯀꯗꯣ ꯍꯌꯦꯡ ꯆꯥꯔꯒꯦ ꯑꯩꯗꯤ꯫ ꯅꯪ ꯆꯥꯅꯤꯡꯉꯗꯤ ꯊꯣꯡꯉ ꯆꯥꯎ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯒꯣꯔꯣ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯈ꯭ꯔꯦ ꯈꯦꯕ꯫ ꯑꯣꯛꯄꯤ ꯍꯦꯛ ꯃꯥꯡꯈꯩ ꯇꯨꯝꯈ꯭ꯔꯦꯕ ꯃꯁꯤꯁꯨ꯫ ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯦ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯕ꯫ ꯁꯤꯃꯅ ꯐꯩꯌꯦꯅ ꯈꯟꯗꯣꯛꯐꯝ ꯌꯥꯎꯗꯦ꯫ ꯍꯦꯔꯥ, ꯀꯩꯗꯧꯕꯒꯤ ꯁꯍꯔ ꯅꯤꯡꯉꯣꯜ ꯑꯩꯅ ꯃꯣꯏꯒꯤ ꯂꯋꯥꯏ ꯈꯨꯡꯒꯪꯁꯤꯗ ꯆꯥꯛ ꯊꯣꯡꯖꯗꯣꯏꯅꯣꯗ? ꯊꯣꯡꯉꯣꯏꯕ ꯑꯩꯁꯨ꯫ ꯍꯌꯦꯡ ꯃꯣꯏꯅ ꯊꯣꯡꯉ ꯆꯥꯅꯤ꯫ ꯈꯥꯡꯒꯦꯕ ꯑꯩ, ꯆꯥꯛ ꯂꯥꯝꯃꯁꯨ ꯏꯁꯤꯡ ꯊꯛꯇꯅ ꯈꯥꯡꯒꯦ ꯑꯩ꯫ ꯇꯨꯝꯃꯒꯤ ꯀꯥꯟꯅꯗꯦꯗ꯫ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂꯒ ꯇꯨꯝꯈ꯭ꯔꯦ ꯑꯌꯤꯡꯕꯤ ꯃꯥꯁꯨ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯈꯔ ꯍꯧꯔꯛꯂꯦ꯫ ꯀꯕꯣꯛꯂꯩ ꯃꯥꯁꯨ ꯃꯅ ꯍꯥꯏꯕ ꯋꯥꯗ ꯍꯣꯏ ꯍꯥꯏꯗꯨꯅ ꯇꯧꯗꯕ꯫ ꯃꯥꯁꯨ ꯃꯥꯅ ꯉꯝꯕ ꯊꯕꯛꯇꯨꯗꯤ ꯇꯧꯁꯅꯨ ꯈꯜꯂꯗꯨꯅ ꯇꯧꯗ꯭ꯔꯤꯕꯅꯤ꯫ ꯑꯌꯤꯡꯕꯤꯗꯤ ꯃꯥꯅ ꯆꯥꯕꯒꯤ ꯀꯣꯟ ꯂꯨꯈꯥꯛꯇꯨ ꯐꯥꯎꯕ ꯍꯦꯛ ꯐꯦꯡꯕ ꯇꯟꯗꯨꯅ ꯅꯝꯁꯤꯜꯂꯒ ꯑꯗꯨꯃꯛ ꯊꯝꯂꯝꯃꯤ꯫ ꯃꯆꯟꯅꯨꯄꯤ ꯐꯦꯡꯖꯁꯅꯨ ꯍꯥꯏꯗꯨꯅ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯦ, ꯃꯊꯟꯇ ꯆꯥꯔꯕꯁꯨ ꯑꯗꯨꯃꯛ ꯊꯝꯃꯝꯃꯤ꯫ ꯃꯁꯤꯗ ꯑꯣꯏꯔꯦ ꯀꯕꯣꯛꯂꯩ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯥꯎꯕꯤ ꯍꯥꯏꯕꯁꯦ꯫ ꯅꯣꯡꯃꯗꯤ ꯈꯦꯕꯅ ꯁꯍꯔꯗꯒꯤ ꯊꯕꯛ ꯍꯜꯂꯛꯄꯗ ꯄꯥꯎ ꯑꯃ ꯇꯝꯂꯔꯦ ꯃꯥꯒꯤ ꯅꯨꯄꯤꯗ꯫
ꯃꯈꯣꯏ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯌꯥꯝ ꯃꯤꯔꯝꯗ ꯊꯕꯛ ꯑꯃꯒꯤ ꯄꯨꯟꯅ ꯆꯠꯀꯅꯤ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯍꯥꯏꯗꯨꯅ ꯋꯥꯗꯨ ꯇꯥꯕꯗ ꯑꯌꯤꯡꯕꯤ ꯌꯥꯝ ꯇꯟꯅ ꯑꯗꯨꯗꯤ ꯏꯊꯟꯇꯅꯤꯅꯦ ꯂꯩꯍꯧꯗꯣꯏꯁꯦ ꯏꯃꯥꯒ ꯀꯕꯣꯛꯂꯩꯒꯁꯨ ꯂꯩꯔꯤꯁꯤꯗꯤ ꯃꯣꯏꯅꯤꯗꯅ ꯑꯩꯒ ꯋꯥꯈꯟ ꯇꯤꯟꯅꯗꯦ ꯃꯣꯏꯗꯤ ꯅꯪ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯏꯄꯥꯝꯗ ꯂꯩꯔꯨꯗꯧꯁꯨ ꯑꯁ ꯌꯥꯔꯛꯑꯣꯏꯅꯦ ꯍꯅꯨꯕꯗꯨꯅ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯇꯕꯤ ꯂꯩꯌꯨ ꯀꯩꯗꯧꯔꯒꯦ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯂꯩꯗꯣꯏꯅꯦ ꯑꯗꯣ ꯀꯔꯤ ꯅꯨꯃꯤꯠꯇ ꯆꯠꯇꯣꯏꯅꯦ ꯍꯥꯏꯅꯣ ꯂꯝꯗꯒꯤ ꯊꯕꯛ ꯇꯧꯕ ꯃꯌꯥꯝꯗꯣ ꯍꯌꯦꯡ ꯄꯣꯠ ꯌꯣꯝꯂꯒ ꯁꯍꯔꯗ ꯄꯨꯟꯁꯤꯟꯅꯔꯅꯤ ꯑꯗꯨꯒ ꯍꯪꯆꯤꯠ ꯁꯍꯔ ꯊꯥꯗꯣꯛꯑꯅꯤ ꯑꯗꯣ ꯊꯨꯅꯗꯤ ꯍꯜꯂꯛꯎꯀꯣ ꯍꯜꯂꯛꯇꯣꯏꯅꯦ ꯈꯦꯕꯗꯣ ꯃꯃꯥꯗ ꯆꯠꯀꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯔꯝꯗ ꯆꯠꯈ꯭ꯔꯦ ꯅꯣꯡꯉꯥꯟꯕꯒ ꯁꯨꯃꯤꯇꯥ ꯑꯃꯗꯤ ꯀꯕꯣꯛꯂꯩꯗꯤ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯇꯅꯕ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯒꯤ ꯃꯅꯤꯡ ꯆꯤꯡꯒꯤ ꯄꯥꯝꯗꯒꯤ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯇꯤꯛꯂꯒ ꯀꯩꯊꯦꯜꯗ ꯌꯣꯟꯅꯕ ꯍꯣꯠꯅꯕꯅ ꯌꯨꯝꯗ ꯂꯩꯕꯒ ꯁꯪꯂꯝꯗꯦ ꯄꯣꯠ ꯂꯩꯕ ꯂꯥꯛꯄ ꯅꯨꯄꯤ ꯑꯃꯅ ꯏꯆꯦ ꯁꯨꯃꯤꯇꯥ ꯅꯣꯏ ꯈꯦꯕꯗꯤ ꯃꯤꯔꯝꯗ ꯍꯌꯦꯡ ꯆꯠꯀꯅꯤ ꯍꯥꯏꯗꯅ ꯄꯣꯠꯌꯣꯝ ꯊꯥꯌꯣꯝ ꯇꯧꯔꯒ ꯁꯍꯔ ꯆꯠꯈ꯭ꯔꯦꯅ ꯑꯩꯗꯤ ꯈꯪꯗꯦꯅꯦ ꯀꯅꯥꯅ ꯍꯥꯏꯅꯣꯗꯨꯕꯣ ꯍꯧꯖꯤꯛ ꯑꯩꯅ ꯀꯩꯊꯦꯜꯗ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯊꯦꯡꯅꯔꯝꯃꯤ ꯑꯗꯣ ꯀꯔꯤꯅꯣ ꯏꯃꯨꯡ ꯑꯃꯗ ꯂꯩꯃꯤꯟꯅꯔꯒ ꯄꯥꯎ ꯅꯨꯡ ꯑꯃꯠꯇ ꯐꯥꯎꯅꯗ꯭ꯔꯤꯗꯨꯕꯨ ꯏꯆꯦ ꯈꯪꯗꯦꯗ ꯑꯩꯁꯨ ꯆꯔꯥ 2 ꯁꯨꯅ ꯆꯥꯅꯕ ꯍꯣꯠꯅꯕꯗ ꯅꯆꯥꯅꯨꯄꯤꯁꯤꯒ ꯑꯩꯒꯗꯤꯅꯦ ꯌꯨꯝꯗꯁꯨ ꯄꯥꯛꯅ ꯂꯩꯇ꯭ꯔꯦꯗꯣ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯅꯆꯥꯅꯨꯄꯥꯅ ꯋꯥꯔꯁꯨ ꯅꯃꯧ ꯅꯨꯄꯤꯗꯨꯅ ꯅꯨꯃꯤꯗꯥꯡ ꯏꯆꯦꯗ ꯍꯥꯏꯕ ꯌꯥꯏꯅ ꯅꯠꯇꯦ ꯏꯆꯦꯒꯤ ꯃꯧꯗꯨꯁꯨ ꯍꯧꯖꯤꯛꯀꯥꯟ ꯃꯧꯒꯤ ꯍꯧꯅꯕꯤ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯇꯕꯤ ꯇꯧꯔꯤꯔꯣ ꯍꯪꯂꯤꯕ ꯏꯗꯣꯝꯆꯥꯅ ꯍꯦꯟꯅ ꯉꯥꯎꯈ꯭ꯔꯦꯗ ꯏꯗꯣꯝꯆꯥ ꯅꯆꯥꯅꯨꯄꯥ ꯊꯕꯛ ꯇꯧꯔꯒ ꯍꯦꯟꯅ ꯋꯥꯔꯗꯤ ꯏꯆꯥ ꯄꯤꯕ ꯄꯣꯛꯄꯩ ꯀꯔꯤꯕꯨ ꯀꯥꯟꯅꯕꯅꯣꯗ ꯏꯆꯦ ꯑꯩꯒꯤꯁꯦ ꯃꯤꯋꯥ ꯉꯥꯡꯕꯗꯤ ꯅꯠꯇꯦꯀꯣ ꯏꯆꯦꯒ ꯏꯆꯥ ꯀꯕꯣꯛꯂꯩꯒ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯕꯅꯤ ꯆꯠꯂꯒꯦ ꯄꯥꯟꯒꯁꯦ ꯍꯥꯎꯔꯅꯤꯗ ꯍꯣꯏ ꯆꯠꯂꯣ ꯉꯁꯤꯒꯤ ꯑꯁꯤꯠꯄ ꯈꯔ ꯌꯣꯜꯂꯕ ꯃꯇꯨꯡ ꯂꯦꯝꯍꯧꯕꯗꯨꯅ ꯍꯌꯦꯡ ꯌꯣꯟꯅꯕ ꯈꯥꯎꯗ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯒ ꯄꯨꯔꯛꯂꯦ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄꯗ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜꯒꯗꯨ ꯏꯆꯥꯏ ꯆꯈꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯀꯕꯣꯛꯂꯩ ꯃꯥꯗꯤ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯝꯖꯤꯟꯅꯔꯒ ꯆꯪꯈ꯭ꯔꯦ ꯃꯃꯥꯗꯒꯤ ꯈꯥꯎꯒꯗꯨ ꯇꯥꯞ ꯂꯥꯎꯅ ꯃꯨꯜꯂꯗꯨꯅ ꯁꯨꯃꯤꯇꯥ ꯃꯥꯁꯨ ꯉꯁꯤꯗꯤ ꯃꯆꯤꯡ ꯀꯥꯡꯂꯨꯞꯇꯨꯅ ꯄꯣꯔꯣꯛ ꯁꯣꯟꯗꯨꯅ ꯂꯣꯏꯁꯤꯜꯂꯤ ꯀꯔꯤꯅꯣ ꯃꯤ ꯇꯧꯔꯤꯁꯤꯕꯨ ꯏꯃꯨꯡꯁꯦ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣꯕ ꯑꯩ ꯈꯪꯗ꯭ꯔꯦꯕ ꯏꯅꯦꯝꯁꯤꯅ ꯏꯆꯟꯁꯤꯅ ꯆꯠꯊꯣꯛꯈ꯭ꯔꯦꯅ ꯈꯪꯂꯗꯤ 이몽 망골 카세 카라 루신바 마야이 콜레 카시 아수는 떠보 까나기 이몽다 야오게 까시다다 너미 쭈빠마 레이시보 마니 목다 코니부 토바자로 마코이기 까시보 아잉비 마니엠나 ngang 종비다 마나다가 합다 ꯅꯨꯡꯉꯥꯏꯅ ꯃꯃꯤꯠꯀꯗꯨ ꯎꯏꯁꯤꯜꯂꯒ ꯇꯨꯝꯗꯨꯅ ꯑꯗꯨꯝ ꯂꯩꯊꯣꯛꯂꯝꯃꯤ ꯑꯗꯨꯃꯛ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯅ ꯃꯊꯟꯇꯁꯨ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏ ꯁꯍꯔꯗꯗꯤ ꯁꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯖꯔꯛꯇꯦ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯔꯛꯂꯤꯁꯦ ꯃꯤꯅꯥꯏ ꯇꯧꯅ ꯊꯕꯛ ꯁꯨꯅꯕ ꯅꯠꯇꯦ ꯃꯍꯥꯔꯥꯅꯤ ꯂꯩꯃꯗꯧꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕꯅꯤ ꯃꯣꯏ ꯂꯩꯅ ꯑꯩꯅ ꯀꯔꯤꯒꯤ ꯊꯕꯛ ꯇꯧꯗꯣꯏꯕ ꯀꯕꯣꯛꯂꯩ ꯆꯥꯛ ꯊꯣꯡꯂꯤ ꯃꯅꯝꯃꯒꯤ ꯀꯥ ꯍꯦꯟꯅ ꯃꯤ ꯎꯁꯤꯠꯇꯕ ꯃꯇꯧ ꯑꯁꯤꯗ ꯈꯪꯍꯜꯂꯒꯦ ꯈꯟꯗꯨꯅ ꯃꯅꯝꯃꯒꯤ ꯆꯥꯛ ꯁꯔꯨꯛꯀ ꯍꯥꯞꯂꯝꯗꯦ ꯉꯁꯤꯗꯤ ꯃꯃꯥ ꯁꯨꯃꯤꯇꯥꯁꯨ ꯃꯆꯥꯅꯨꯄꯤꯅ ꯇꯧꯔꯤꯕꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ ꯃꯁꯥꯗꯨ ꯋꯥꯕꯅ ꯍꯦꯜꯂꯛꯂꯕꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯊꯤꯔꯒ ꯆꯥꯊꯣꯛꯂꯦ ꯑꯌꯤꯡꯕꯤꯒ ꯀꯧꯗ꯭ꯔꯦ ꯃꯥꯗꯤ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯇꯕꯅꯤꯅ ꯆꯥꯛ ꯇꯣꯛꯄꯒ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯃꯒ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯃꯥꯒꯤ ꯀꯥꯗ ꯃꯈꯣꯏꯗꯤ ꯑꯌꯤꯡꯕꯤ ꯇꯨꯝꯕ ꯌꯥꯕ ꯇꯨꯝꯂꯨꯔꯒ ꯆꯥꯛ ꯂꯥꯝꯃꯛꯄꯗꯒꯤ ꯍꯧꯒꯠꯂꯛꯏ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯖꯥꯠꯂꯣ ꯆꯥꯁꯤꯒ ꯀꯧꯔꯛꯇꯦ ꯍꯥꯏꯋꯥꯅꯤ ꯅꯨꯡ ꯐꯨꯠꯂꯤꯔ ꯆꯥꯛ ꯊꯣꯡꯉꯤꯔ ꯈꯪꯗꯦ ꯌꯦꯡꯉꯨꯈꯤꯒꯦ ꯑꯃꯨꯛꯇ ꯆꯥꯛ ꯂꯥꯝꯕꯅ ꯄꯨꯛꯂꯤꯇ ꯇꯧꯔꯦ ꯍꯥꯏꯅ ꯆꯥꯛꯈꯨꯝ ꯆꯪꯂꯛꯄꯗ ꯆꯥꯛꯈꯨꯝꯗꯨ ꯃꯩ ꯊꯥꯟꯗꯈꯩ ꯄꯨꯡꯃꯝ ꯃꯝꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯑꯍꯤꯡꯅꯦꯒ ꯈꯪꯗꯈꯩ ꯂꯥꯛꯇꯅ ꯀꯧꯔꯛꯏ ꯃꯆꯟꯅꯨꯄꯤ ꯀꯕꯣꯛꯂꯩꯕꯨ ꯀꯕꯣꯛꯂꯩ ꯀꯔꯤ ꯍꯥꯏꯒꯦ ꯅꯃꯥ ꯅꯪ ꯆꯥꯛ ꯆꯥꯔꯕꯣ 이마가 이가디 짜레 이놈아디 서her 닝올니나 서her다 짜르마드라나 합트레 짝도 ngasai khaisu mana mani naraktrabanina ba oisiludre inama tummage lak tana kaurakano chairoi chin thibi dauna hayengdi thabak yame khoi sumita sumagi kadagi khumlei khungangi sakku sahar ningona karanna chagani inemgi bema khungangi yumgi thabak ingkhang chakthong phoksudi sahar da leibini haidana subadi yadraga khungangi leimaida thajaba mahai marong seng sakti karigi sahar da chaurakpi imauna sabu yagania namana sasangdana ise sak bijadrini ne ha phai khangni adubudi hayeng tanjadu da mabuk tu khangkhong khonglei tu kana paisilaga khongi he masisu isingoi thaksaluraki bundagi ising du khuzai du nakalaga mabuk thanna thaksilami ayingbi adugu sauna tumba changkhirami magi kada mathangi ayu angan bani kabok leimana hana hawgatpa matamdu da hawala inganna ngasidi mana he wai teibadu tairamde mana oina tahenge khanduna ising batin ama makhuta pairaduna changai aduga phamang aduda lepladuna hawdore inama hogolo thenge
ꯌꯨꯝꯒꯤ ꯃꯧꯅꯕꯨ ꯑꯗꯨꯛ ꯌꯥꯍꯧ ꯊꯦꯡꯉꯗꯤ ꯊꯕꯛ ꯑꯃꯠꯇ ꯇꯪꯉꯔꯣꯏ ꯇꯥꯕ꯭ꯔꯣ ꯏꯅꯝꯃ ꯍꯧꯒꯠꯂꯣ ꯑꯁ ꯀꯩꯅꯣ ꯀꯕꯣꯛꯂꯦ ꯀꯩꯁꯨ ꯅꯠꯇꯦ ꯍꯧꯒꯠꯂꯛꯑꯣ ꯏꯃꯨꯡ ꯃꯪꯒꯣꯜꯒꯁꯦ ꯋꯥꯏ ꯇꯩꯊꯣꯛ ꯂꯥꯛꯑꯣ ꯏꯃꯥꯒ ꯑꯩꯒꯗꯤ ꯀꯩꯊꯦꯜ ꯆꯠꯂꯗꯕꯅꯦ ꯅꯪꯅ ꯅꯍꯥꯟꯒꯩ ꯇꯩꯗꯥꯏꯅꯦ ꯇꯩꯌꯨ ꯀꯩꯅꯣ ꯑꯁꯤꯁꯨ ꯑꯩꯁꯦ ꯌꯨꯝꯁꯤꯒꯤ ꯃꯧ ꯅꯠꯇꯦ ꯍꯧꯒꯠꯂꯣ ꯁꯠ ꯏꯅꯝꯃ ꯃꯧ ꯑꯃ ꯑꯣꯏꯔꯒ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧ ꯈꯪꯗ꯭ꯔꯗꯤ ꯈꯨꯡꯒꯪ ꯅꯤꯉꯣꯜ ꯑꯩꯅ ꯇꯥꯛꯆꯕ ꯇꯥꯔꯦꯗꯅ ꯑꯌꯤꯡꯕꯤ ꯁꯥꯎꯅ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯅ ꯐꯨ ꯍꯧꯒꯠꯂꯛꯂꯒ ꯀꯔꯤ ꯅꯪꯒꯨꯝꯕꯤ ꯈꯨꯡꯒꯪ ꯅꯤꯉꯣꯜ ꯈꯨꯅꯤꯡꯀꯥꯏ ꯅꯪꯅꯁꯨ ꯁꯍꯔ ꯅꯤꯉꯣꯜ ꯑꯩꯉꯣꯟꯗ ꯇꯥꯛꯄ ꯇꯥꯔꯦ ꯀꯥꯏꯅ ꯅꯣꯛꯇ ꯅꯣꯛꯁꯟꯒꯦꯅꯦ ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯁꯨꯝ ꯌꯦꯡꯕꯅꯦ ꯋꯥꯈꯜ ꯇꯥꯔꯛꯄ꯭ꯔꯥꯅ ꯇꯥꯔꯛꯇ꯭ꯔꯕꯅꯤꯅ ꯈꯨꯅꯤꯡꯀꯥꯏ ꯑꯩꯒꯤ ꯇꯧꯕ ꯉꯝꯕꯁꯦ ꯈꯪꯍꯟꯕ ꯇꯥꯔꯦ ꯁꯍꯔ ꯅꯤꯉꯣꯜ ꯏꯅꯝꯃꯗ ꯃꯁꯤ ꯃꯇꯣꯏꯅꯅꯒ ꯍꯥꯏꯅꯩ ꯃꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯕꯣꯛꯂꯩꯒꯤ ꯃꯁꯝꯗꯨ ꯐꯣꯏꯔꯒꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯇꯤꯡꯊꯣꯛꯂꯒ ꯆꯣꯡꯊꯔꯛꯄꯗ ꯊꯩꯗꯣꯛꯂꯒ ꯀꯕꯣꯛꯂꯩꯅ ꯂꯩꯃꯥꯏꯗ ꯑꯣꯏꯅ ꯎꯞꯁꯤꯜꯂꯒ ꯇꯨꯁꯤꯜꯍꯜꯂꯤ ꯑꯗꯨꯒ ꯃꯈꯨꯠ ꯑꯅꯤꯗꯨ ꯇꯨꯡꯂꯣꯝꯗ ꯄꯨꯟꯁꯤꯜꯂꯒ ꯉꯁꯤꯗꯤ ꯏꯅꯝꯃꯅꯤ ꯍꯥꯏꯕꯒꯤ ꯊꯧꯒꯜꯂꯣꯟ ꯀꯥꯏꯖꯕ ꯇꯥꯔꯦ ꯏꯅꯝꯃ ꯅꯆꯟꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯍꯥꯏ ꯊꯥꯗꯣꯛꯎꯅꯦ ꯈꯨꯅꯤꯡꯀꯥꯏ ꯅꯪ ꯑꯩꯁꯦ ꯀꯩꯗꯧ ꯌꯦꯡꯉꯨ ꯅꯪ ꯊꯥꯗꯣꯛ ꯍꯥꯏꯕꯅꯦ ꯃꯈꯨꯠꯇꯨ ꯈꯔ ꯀꯟꯅ ꯂꯩꯊꯦꯛꯂꯒ ꯀꯕꯣꯛꯂꯩꯅ ꯋꯥꯏ ꯇꯩꯒꯦ ꯍꯥꯏꯕ꯭ꯔꯥ ꯇꯩꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯏꯅꯝꯃ ꯅꯪ ꯁꯍꯔ ꯅꯤꯉꯣꯜꯁꯦ ꯈꯨꯡꯒꯪ ꯅꯤꯉꯣꯜꯗ ꯐꯨꯕꯗ ꯆꯩꯅꯥ ꯐꯪꯕꯅꯦ ꯃꯁꯤꯃꯁꯨ ꯈꯪꯕꯤꯌꯣ ꯑꯗꯨꯝꯅ ꯃꯈꯨꯠꯇꯨ ꯂꯩꯊꯦꯔꯛꯄꯗꯨꯗ ꯅꯥꯔꯗꯨꯅ ꯑꯌꯤꯡꯕꯤ ꯑꯌꯣ ꯇꯩꯔꯒꯦ ꯑꯩ ꯇꯩꯔꯒꯦ ꯋꯥꯏꯗꯣ ꯑꯌꯣ ꯋꯥꯏ ꯈꯛꯇ ꯅꯠꯇꯦ ꯇꯩꯗꯣꯏꯁꯦ ꯉꯁꯤꯗꯒꯤ ꯃꯧ ꯑꯃꯅ ꯆꯠꯀꯗꯕ ꯁꯥꯙꯥꯔꯟ ꯆꯠꯀꯗꯕꯅꯦ ꯍꯦꯛ ꯆꯠꯇ꯭ꯔꯕ ꯅꯈꯨꯠꯁꯦ ꯂꯩꯊꯦꯛꯀꯅꯤ ꯈꯪꯖꯧ ꯃꯈꯣꯡ ꯃꯔꯤ ꯄꯥꯟꯕꯒꯤ ꯑꯅꯤ ꯄꯥꯟꯕꯒꯤ ꯃꯈꯣꯡ ꯃꯐꯩ ꯆꯥꯕ ꯐꯪꯗ꯭ꯔꯦ ꯑꯗꯨꯝ ꯆꯠꯂꯒꯦ ꯑꯩ ꯃꯧ ꯑꯃꯒꯤ ꯁꯥꯙꯥꯔꯣꯟ ꯆꯠꯂꯒꯦ ꯈꯨꯗꯥꯡꯁꯦ ꯊꯥꯗꯣꯛ ꯌꯥꯝ ꯅꯥꯔꯦ ꯁꯣꯔꯁꯨ ꯐꯨꯜꯂꯦꯕ ꯃꯅꯝꯃꯒꯤ ꯈꯨꯗꯥꯡꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯏꯁꯤꯡ ꯕꯥꯇꯤꯟꯗꯨ ꯄꯨꯔꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯀꯕꯣꯛꯂꯩ ꯏꯃꯥ ꯑꯩꯕꯨ ꯉꯁꯤꯗꯒꯤ ꯑꯩꯅ ꯌꯥꯝ ꯇꯟꯕ ꯃꯧ ꯑꯃꯒꯤ ꯁꯥꯙꯥꯔꯣꯟ ꯆꯠꯄꯗ ꯃꯇꯥꯔꯗ꯭ꯔꯣ ꯑꯩꯕꯣ ꯑꯁ ꯑꯩ ꯌꯥꯝ ꯇꯜꯂꯦ ꯏꯃꯥ ꯃꯅꯦꯝꯄꯣꯛ ꯁꯨꯃꯤꯇꯥꯅ ꯊꯣꯡꯖꯤꯟꯗꯒꯤ ꯊꯕꯛ ꯇꯧꯕ ꯇꯜꯂꯗꯤ ꯀꯔꯤꯒꯤ ꯅꯌꯨꯝ ꯄꯥꯜꯂꯛꯂꯤ ꯍꯥ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯃꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯟꯅꯗꯧ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯏꯃꯥ ꯃꯥꯂꯗꯤ ꯊꯕꯛ ꯇꯧꯅꯕ ꯁꯦꯝ ꯁꯥꯔꯨꯔꯣ ꯅꯆꯟꯅꯨꯄꯤꯒ ꯑꯩꯒꯗꯤ ꯆꯤꯡꯗꯒꯤ ꯏꯟꯁꯥꯡ ꯇꯤꯛꯂꯨꯗꯣꯏꯅꯤ ꯑꯌꯤꯡꯕꯤ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯀꯞꯇꯨꯅ ꯂꯩꯍꯧꯔꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯀꯦꯕꯁꯨ ꯃꯤꯔꯝꯗꯒꯤ ꯍꯜꯂꯛꯂꯤ ꯇꯞꯅ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯁꯪꯒꯣꯏ ꯋꯥꯏ ꯇꯩꯔꯤꯕ ꯅꯨꯄꯤꯗꯨ ꯎꯕꯗ ꯉꯛꯅ ꯍꯪꯂꯛꯏ ꯑꯌꯤꯡꯕꯤ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ ꯑꯌꯤꯡꯕꯤ ꯏꯀꯥꯏꯔꯛ ꯇꯧꯔꯗꯨꯅ ꯋꯥꯏ ꯇꯩꯔꯤꯁꯦ ꯎꯕꯤꯗ꯭ꯔꯣ ꯅꯨꯄꯥ ꯅꯪꯕꯣ ꯎꯏꯅꯦ ꯑꯗꯨꯗꯅꯤꯅꯦ ꯍꯪꯉꯤꯁꯦ ꯑꯩꯅ ꯏꯃꯥꯒ ꯀꯕꯣꯛꯂꯩꯒꯅ ꯀꯩꯊꯦꯜ ꯆꯠꯄꯅꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯦ ꯑꯩꯅ ꯑꯣꯏꯅ ꯇꯧꯔꯦ ꯍꯧꯖꯤꯛꯇꯤ ꯋꯥꯔꯝꯒꯅꯤ ꯃꯣꯏꯅ ꯑꯌꯨꯛ ꯉꯟꯅ ꯌꯥꯍꯧꯔꯒ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯝꯃꯒ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯂꯒ ꯆꯥꯔꯒ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯅꯤ ꯄꯨꯅꯕ ꯁꯦꯜ ꯇꯥꯟꯕ ꯆꯠꯂꯤꯁꯦ ꯑꯗꯨꯅ ꯉꯁꯤꯗꯩꯗꯤ ꯅꯨꯄꯥ ꯅꯪꯅ ꯊꯥꯒꯤ ꯐꯪꯂꯛꯄ ꯁꯦꯜꯗꯣ ꯑꯩꯉꯣꯟꯗ ꯈꯔ ꯑꯃ ꯄꯤꯔꯒ ꯏꯃꯥꯗ ꯈꯔ ꯑꯃ ꯄꯤꯔꯣ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯕꯗ ꯁꯤꯖꯤꯟꯅꯅꯕ ꯍꯣꯏ ꯄꯤꯔꯒꯦ ꯑꯩꯅ ꯍꯜꯂꯛꯄꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯋꯥꯈꯜ ꯇꯥꯔꯒ ꯂꯩꯔꯝꯕꯁꯦ ꯑꯩꯗꯤ ꯏꯕꯨ ꯏꯀꯥꯏꯔ ꯁꯩꯇ ꯍꯣ ꯏꯀꯥꯏꯕꯤꯔꯨꯔꯅꯣ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯊꯥꯏꯅꯒꯤ ꯁꯍꯔ ꯅꯤꯉꯣꯜ ꯊꯕꯛꯇꯤ ꯁꯨꯅꯤꯡꯗꯕꯤ ꯑꯍꯥꯎꯕꯇ ꯆꯥꯅꯤꯡꯕꯤ ꯑꯌꯤꯡꯕꯤꯗꯣ ꯅꯠꯇ꯭ꯔꯤ ꯍꯧꯖꯤꯛꯇꯤꯅꯦ ꯑꯩꯁꯦ ꯈꯨꯡꯒꯪꯒꯤ ꯊꯕꯛ ꯌꯥꯝꯅ ꯐꯕꯤ ꯃꯧꯗꯣ ꯑꯣꯏꯔꯕ ꯈꯪꯕꯤꯔꯕ꯭ꯔꯣ